Lại just lại luang ở thâu bạ good evening. Sound tadre taramani hojikti taramani ngasai ahambaidubudi hoi mic on tꯧdringida sumna microphone da leirame. Laksalo ma'am ngarang su network yadadana ngahak leiraga tatatkhre adumaina ngasi mu tawraktaba sine like karamis. Mathelsidi ahawba sadre kayno yam kanna nokpagi emoji khara paikhalai kana kan noksalai no ai saksi ubudana nokningba phawrap jala ai ko yaudre sumaina ko yaudabi clean shape to intawrage. Iyambag net ki matangdo ay net ki matangsa ay na nate ko mado Jio na ni Jio company ja hala fadaw ay nate ay di am thajaning bani ay live se thaning maduna bungarang anira ahum la jan jan try honaram bane do Jio ay ba company sina pesa ta ni chau chau na lo ni khangi bari charge se do nuai ta ba pawam su lai re Jio gi ko Airtel gi anda ki chatli ba chahi ji loi budam kamuk 14% am kam hike hengalani hai hojik samna hairaga 2.2 GB da lupa sohum yang khai ge ka pe dana khoina 28 days ke da 349 ge 12% mu hengala de lupa 370 mu ga 80 400 ki me au pe wari ne aduna kano sidi recharge ki matang sidi Jio go Airtel ga na pale sangsar se mitrang chango ai thobi sana ju kauri changak pa live viewers sing like pat pat tawsil lo mayam hairi mane like sa hana pat pat tawsang adabne aduga comment amom ko ai la e do khangnaba ko comment amom ko sa tawsalak ba doi ta de kana la e kana lak chi se khangduine like tawsin ba phai aduga comment jo mom di tawgodabne yeng tak yeng de aina kana la ino kana yauri ge se khangroi dana ko yeng babudi mi masing yam yeng aso o comment ra khudra mi ani huak tawra de e kana ka noina wari sharu de se su khangde mayam nong tabra khoi stadi nong se ngasi jam kong nong den sandawar dong nong tasalak sida amo bera kare nong hi tamba ngamde haitare nung sa ta ka sarambuja ta pada ta surak pini kamen jo fat fat haiba kawi kamen ai ani kamen jo pat pat ta tawsala kadam ni ko luang thoban hai sumaina kamen ja pat pat tawsala di man kamen do jara jara tawsala di wa do marakta koi sarak sidre da wa do ngang bu lep ta ba wari do mayam gi pakhum do pi do natar hoju ama ma taw sumaina tawra hore mu minute ama mu la ga makak palaw jong torok padu di ai su mu kamen lak pa ngai le dunia ana kai hare gi na ꯏꯌꯥꯝꯕ ꯂꯥꯏꯐꯁꯦ ꯑꯩꯅ ꯃꯃꯩ ꯍꯦꯛꯇ ꯇꯥꯏ ꯍꯥꯏꯔꯤ ꯐꯩ ꯃꯃꯩ ꯇꯥꯔꯤꯁꯦꯀꯣ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯂꯣꯏꯐꯥꯎ ꯀꯩ ꯍꯥꯏꯅꯤ ꯂꯩꯃꯤꯟꯅꯕꯗꯣ ꯏꯇꯣꯝꯇ ꯂꯩꯕꯗꯤ ꯌꯥꯗꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗꯅꯀꯣ ꯑꯩꯁꯨ ꯑꯗ ꯃꯃꯩ ꯇꯥꯔꯤꯗꯣ ꯐꯔꯕꯅꯦ ꯃꯃꯩ ꯈꯣꯝꯕ ꯍꯥꯏꯁꯤ ꯃꯁꯤ ꯀꯥꯟꯅꯕꯁꯨ ꯂꯩꯌꯦ ꯑꯗꯣ ꯀꯩꯅꯣ ꯏꯁꯩ ꯇꯥꯕ ꯅꯠꯇꯦ ꯐꯛ ꯉꯥꯏꯕꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤ ꯇꯧꯅꯒꯨꯝꯁꯦ ꯕ꯭ꯔꯣ ꯈꯇꯥꯡ ꯆꯣꯛꯍꯟꯁꯦꯕ ꯃꯥꯅꯦ ꯆꯣꯛꯍꯟꯒꯗꯕꯅꯦ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯄꯨꯡ ꯑꯃꯃꯨꯛ ꯊꯥꯒꯗꯕꯗꯣ ꯍꯦꯛꯇ ꯃꯌꯥꯝꯅ ꯀꯃꯦꯟꯁꯦ ꯖꯔ 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 ꯇꯧꯁꯜꯂꯛꯇꯅ ꯑꯩꯅ ꯀꯃꯦꯟꯁꯦ ꯄꯥ ꯉꯝꯗꯗꯅ ꯈꯗꯥꯡ ꯆꯣꯛꯊꯔꯛꯇꯅ ꯄꯨꯡꯈꯥꯏ ꯑꯃꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯥꯏ ꯄꯥꯠ ꯂꯣꯏꯁꯟꯈ꯭ꯔꯗꯤ ꯑꯗꯨꯁꯨ ꯐꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯟꯁꯦ ꯀꯃꯦꯟꯁꯦ ꯍꯦꯛꯇ ꯖꯔ ꯖꯔ ꯍꯦꯛꯇ ꯇꯧꯁꯟꯁꯦ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯈꯠꯂꯦ ꯃꯤꯠꯁꯦ ꯎꯏꯒꯦ ꯇꯧꯔꯛꯏꯁꯦ
ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯣꯔꯦꯟ ꯀꯩꯅꯣ ꯏꯁꯩ ꯇꯥꯕ ꯅꯠꯇꯦ ꯐꯛ ꯉꯥꯏꯕꯅꯦ ꯍꯥꯏꯗꯨꯔꯥ ꯑꯗꯨꯗꯤ ꯇꯧꯅꯒꯨꯝꯁꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯦ ꯃꯔꯛꯇ ꯍꯥꯡꯉ ꯂꯩꯔꯦ ꯃꯌꯥꯝ ꯂꯥꯏꯛꯁꯨ ꯅꯝꯗ꯭ꯔꯤ ꯃꯥꯜꯂꯦ ꯀꯩꯅꯣꯗꯣ ꯏꯁꯀ꯭ꯔꯤꯟꯗꯣ ꯈꯨꯕꯤꯅ ꯁꯨꯃꯥꯏꯅ ꯇꯛ ꯇꯛ ꯑꯅꯤꯔꯛꯇꯪ ꯊꯦꯡꯖꯤꯜꯂꯨꯅꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯔꯛꯄꯅꯦ ꯑꯗꯨꯝ ꯃꯩ ꯆꯤꯡꯗꯕꯅꯤ ꯀꯩꯁꯨ ꯆꯥꯔꯖ ꯇꯧꯔꯁꯨ ꯃꯩ ꯆꯤꯡꯉꯣꯏ ꯐꯣꯟ ꯕꯦꯇ꯭ꯔꯤꯁꯨ ꯃꯌꯦꯡ ꯇꯥꯗꯕꯅꯤꯀꯣ ꯗꯦꯕꯤꯀꯥꯁꯨ ꯊꯦꯡꯅꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯗꯧꯔꯒꯖꯥꯠꯅꯣ ꯍꯥꯏꯔꯤ ꯂꯥꯛꯀꯅꯤ ꯀꯣ ꯂꯥꯏꯚꯁꯦ ꯉꯁꯤ ꯊꯦꯡꯅꯗ꯭ꯔꯁꯨ ꯃꯊꯪ ꯍꯞꯇꯥꯗ ꯊꯦꯡꯅꯕ ꯌꯥꯏ ꯃꯊꯪ ꯍꯞꯇꯥ ꯊꯦꯡꯅꯗ꯭ꯔꯁꯨ ꯃꯊꯪ ꯃꯨꯛꯀꯤꯗ ꯊꯦꯡꯅꯕ ꯌꯥꯏꯀꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯅꯤꯀꯣ ꯉꯥꯏꯕꯨ ꯈꯜꯂꯗꯤ ꯃꯤ ꯀꯩ ꯍꯥꯏ ꯃꯃꯥꯡꯉꯩꯗ ꯕꯁ ꯐꯪꯉꯦ ꯍꯥꯏꯕ꯭ꯔꯥ ꯕꯁ ꯉꯥꯏꯌꯨ ꯀꯜꯂꯗꯤ ꯕꯁ ꯐꯪꯉꯦ ꯍꯥꯏꯕ ꯐꯝꯃ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯪꯉꯤ ꯀꯥꯏꯅ ꯃꯃꯥꯡꯉꯩꯗ ꯍꯥꯏꯅꯔꯝꯃꯤꯗꯅꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯔꯧꯗ ꯑꯗꯣ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯝꯃ ꯀꯜꯂꯒ ꯑꯩꯈꯣꯏ ꯄꯥꯏꯜꯁ ꯅꯥꯏ ꯀꯥꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯈꯔ ꯌꯥꯎꯔꯛꯀꯗꯣꯏꯅꯦ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯒ ꯑꯥꯏ ꯑꯣ ꯑꯦꯁꯀ ꯒꯤꯒ ꯅꯍꯥꯟ ꯔꯤꯌꯦꯜ ꯚꯣꯏꯁꯇ ꯑꯃ ꯇꯥꯏ ꯍꯥꯏꯔꯤ ꯀꯩ ꯍꯥꯏꯅ ꯃꯥꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯒ ꯑꯥꯏ ꯑꯣ ꯑꯦꯁꯀꯤꯒ ꯅꯍꯥꯟ ꯔꯤꯌꯦꯜ ꯚꯣꯏꯁ ꯑꯃ ꯇꯥꯏ ꯍꯥꯏꯔꯤ ꯀꯩ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ 7 colors ꯈꯛ ꯂꯩ 5G ꯑꯟꯂꯤꯃꯤꯇꯦꯠꯁꯦ ꯃꯐꯝ ꯈꯛ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯌꯥꯔꯇꯦꯜꯒꯤꯗꯤ 5G ꯑꯟꯂꯤꯃꯤꯇꯦꯠꯁꯤꯗꯤ ꯁꯨꯡꯑꯣꯏꯕꯨ ꯑꯣꯏꯗ꯭ꯔꯦ ꯍꯥꯏ ꯌꯥꯔꯦ ꯃꯐꯝ ꯈꯔ ꯈꯛꯀꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯃꯐꯝ ꯑꯃꯠꯇꯗ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯃꯤꯇ꯭ꯔꯪ ꯂꯥꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣꯒꯤꯗꯤ ꯖꯤꯑꯣꯒꯤꯗꯤ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯔꯤ ꯑꯟꯂꯤꯃꯤꯇꯦꯠ 5Gꯁꯦ ꯑꯗꯣ ꯖꯤꯑꯣꯒꯤꯁꯨ ꯄ꯭ꯂꯥꯟ ꯈꯔ ꯂꯩ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯅꯤ 5G ꯑꯟꯂꯤꯃꯤꯇꯦꯠꯀꯤ ꯄ꯭ꯂꯥꯟ ꯍꯥꯞꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯌꯥꯗꯦꯕ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯥꯏꯁꯤꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ ꯑꯗꯣ ꯑꯥꯏ ꯑꯣ ꯑꯦꯁꯀꯤꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕꯁꯤ ꯑꯦ ꯑꯥꯏꯒꯤ ꯁꯤꯁꯇꯦꯝꯁꯤ ꯍꯥꯞꯇꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯍꯥꯏ ꯑꯦ ꯑꯥꯏꯁꯦ ꯀꯩꯅꯣꯅꯦ ꯑꯦ ꯑꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯠꯇ ꯌꯥꯎꯔꯤꯕ ꯑꯦ ꯑꯥꯏꯁꯤꯡꯗꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯃꯥꯟ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤꯕ ꯇꯥꯛꯁꯇꯨ ꯌꯥꯝ ꯐꯖꯅ ꯇꯧꯕ ꯌꯥꯔꯦ ꯉꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯒꯨꯒꯜꯒꯤ ꯖꯤꯃꯤꯅꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗꯒꯁꯦ ꯑꯩꯈꯣꯏ ꯀꯃꯥꯟ ꯄꯤ ꯀꯥꯟꯗ ꯐꯣꯇꯣ ꯑꯃꯗ ꯃꯗꯨꯒꯤ ꯐꯣꯇꯣꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯍꯣꯡꯗꯣꯛꯑꯂꯨ ꯀꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯍꯣꯡꯗꯣꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯇꯣꯒꯤ ꯀ꯭ꯋꯥꯂꯤꯇꯤꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯍꯟꯊꯩ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯌꯦꯡꯕ ꯃꯇꯝꯗ ꯑꯥꯏ ꯑꯣ ꯑꯦꯁꯇ ꯌꯥꯎꯔꯤꯕ ꯑꯦ ꯑꯥꯏꯁꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯃꯣꯏ ꯌꯥꯝ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯂꯦꯚꯦꯜꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏ ꯆꯍꯤ ꯀꯣ ꯑꯃꯅꯤ ꯆꯪꯈꯤꯅꯤ ꯔꯤꯁꯔꯁ ꯐꯖꯅ ꯇꯧꯗꯕ ꯌꯥꯈꯤꯔꯣꯏ ꯃꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯋꯤꯛ ꯍꯥꯏꯇꯥꯔꯦ ꯑꯦ ꯑꯥꯏꯒꯤ ꯃꯇꯥꯡꯁꯤ ꯈꯔ ꯌꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ iPhone 16ꯗꯒꯤꯗꯤ ꯍꯧꯔꯦ ꯑꯗꯣ iPhone 17ꯗꯁꯨ ꯑꯦ ꯑꯥꯏꯒꯤ ꯐꯤꯆꯔꯁ ꯈꯔꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯦꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯩꯗ ꯎꯏ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯑꯦꯟꯗ꯭ꯔꯣꯏꯗꯠꯇ ꯌꯥꯎꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯞꯖꯦꯛ ꯔꯤꯃꯨꯚ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯗꯤ ꯃꯣꯏ ꯀꯌꯥ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯉꯝꯃꯒꯁꯨ ꯌꯥꯝꯅ ꯃꯊꯣꯡ ꯀꯩ ꯍꯥꯏꯅꯤ ꯃꯔꯝ ꯆꯥꯗꯕ ꯐꯣꯇꯣꯗꯣ ꯃꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯑꯩ ꯏꯌꯥꯔꯇꯦꯜꯅꯦ ꯑꯩ ꯊꯣꯡꯒꯥꯜꯗꯗꯤ ꯑꯗꯨꯝ ꯑꯟꯂꯤꯃꯤꯇꯦꯠ ꯑꯣꯏ ꯑꯩ ꯌꯨꯝ ꯍꯦꯛ ꯆꯪꯕꯗ ꯍꯦꯛꯇ ꯑꯣꯏꯗꯦ ꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦꯕ꯭ꯔꯣ ꯁꯤ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯍꯥꯏ ꯅꯦꯠꯋꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ 5Gꯒꯤ ꯅꯦꯠꯋꯥꯛ ꯐꯖꯅ ꯐꯪꯉꯝꯃꯣꯏꯕꯀꯣ ꯅꯦꯠꯋꯥꯛ ꯐꯖꯅ ꯐꯪꯗ꯭ꯔꯒꯗꯤ 5G ꯊꯣꯛꯑꯒꯁꯨ ꯑꯗꯩꯗꯤ ꯊꯣꯛꯇꯕꯤꯗ ꯀꯩ ꯍꯥꯏꯅꯤ 4G ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯗꯅꯀꯣ ꯑꯗꯣ 5G ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕ ꯇ꯭ꯔꯨ 5G ꯅꯦꯠꯋꯥꯛꯁꯦ ꯑꯩꯈꯣꯏꯗ ꯐꯪꯉꯤꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅꯗꯤ ꯈꯪꯗ꯭ꯔꯕꯅꯤ 4Gꯒꯤꯗ ꯀꯩ ꯍꯥꯏꯅꯤ 4G ꯄ꯭ꯂꯁ ꯀꯥꯏꯅ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯁꯤꯝꯗ ꯑꯩꯈꯣꯏ ꯐꯣꯟꯗ 4G ꯄ꯭ꯂꯁ ꯄ꯭ꯂꯁꯀ ꯊꯥꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯅꯦꯠꯋꯥꯛꯇꯣ ꯃꯣꯏꯅ 5Gꯅꯤ ꯍꯥꯏꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯍꯜꯂꯤꯕ꯭ꯔꯥꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯊꯥꯗꯣꯏꯁꯤꯅ ꯂꯥꯛꯑꯝꯃꯦ ꯍꯥꯏꯌꯦꯅ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯊꯥꯗꯣꯏꯁꯤꯅ ꯋꯦꯜꯀꯝ ꯍꯥꯏꯔꯤ ꯃꯤꯇ꯭ꯔꯪꯅ ꯏꯟꯗꯤꯌꯥ ꯄꯣꯁ ꯄꯦꯃꯦꯟ ꯕꯦꯡ KYC ꯇꯧꯗ꯭ꯔꯁꯨ ꯖꯤꯄꯦ ꯄꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯏꯟꯗꯤꯌꯥ ꯄꯣꯁ ꯄꯦꯃꯦꯟꯇꯣ KYC ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯑꯦꯀꯥꯎꯟꯠ ꯑꯃ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯑꯃ ꯀꯩꯅꯣꯗꯤ ꯄꯤꯕꯅꯦꯕꯀꯣ ꯗꯤꯖꯤꯇꯦꯜ ꯀꯥꯔꯠ ꯑꯃꯗꯤ ꯄꯤꯕꯅꯦꯕ ꯗꯤꯖꯤꯇꯦꯜ ꯀꯥꯔꯠꯇꯣ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯒꯨꯒꯜ ꯄꯦꯒꯨꯝꯕ UPIꯒꯨꯝꯕ ꯂꯤꯡ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯋꯥꯅꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯗ꯭ꯔꯒꯗꯤꯀꯣ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯝ ꯌꯥꯔꯛꯇꯕꯅꯦ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯛꯏꯁꯤꯅ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯤ ꯖꯦꯁꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯖꯥꯠꯅꯣ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯉꯜꯂꯤꯗ ꯂꯥꯏꯐꯇꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯁꯦ ꯇꯨꯝꯃꯒꯦ ꯍꯥꯏꯔ ꯇꯨꯝꯗꯧꯗꯤ ꯃꯥꯟꯗꯦ ꯃꯥꯏꯁꯦ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯗꯧ ꯃꯥꯜꯂꯦ ꯌꯦꯠꯄꯤꯔꯔꯣꯏꯒꯦꯀꯣ ꯑꯗꯨꯏ ꯄꯥꯔꯁꯣꯅꯦꯜ ꯀꯩꯅꯣꯅꯤꯅ ꯁꯦꯠ ꯂꯥꯎꯕꯤ ꯍꯥꯏꯔꯤꯅꯦ ꯌꯥꯝ ꯐꯖꯔꯤꯅꯦ ꯃꯤꯡꯒꯗꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯊꯥꯗꯣꯛꯏ ꯍꯥꯏꯔꯤꯅꯦ ꯁꯦꯠ ꯂꯥꯎꯕꯤꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯛꯏꯁꯦ
ꯑꯦ ꯐꯝ ꯑꯦꯞꯁꯦ ꯕ꯭ꯔꯣ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏ ꯀꯔꯤ ꯃꯥꯁꯦ ꯀꯩꯗ ꯁꯤꯖꯤꯟꯅꯕꯅꯣ ꯑꯩꯗꯤ ꯁꯤꯁꯨ ꯁꯤꯖꯤꯟꯅꯗꯦ ꯃꯁꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯃꯇꯥꯡꯗ ꯁꯤꯖꯤꯟꯅꯕ ꯑꯦꯞꯁꯅꯣ ꯃꯥꯁꯦ ꯕ꯭ꯔꯣ ꯖꯤꯕꯤ ꯑꯅ ꯔꯇꯟꯅ ꯀꯟꯅ ꯀꯧꯔꯤ ꯑꯩꯁꯨ ꯈꯨꯔꯨꯝꯖꯔꯤ ꯔꯇꯟꯅ ꯏꯃꯣꯖꯤ ꯑꯃ ꯈꯨꯔꯨꯝꯕꯩ ꯇꯧꯔꯛꯏ ꯕ꯭ꯔꯣ ꯁꯛꯁꯦ ꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯤꯌꯦ ꯃꯄꯥꯗꯤ ꯈꯨꯃꯟꯅ ꯐꯖꯗꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯣꯀꯣ ꯃꯤꯅ ꯌꯦꯡꯕꯗ ꯑꯩ ꯁꯛꯁꯤ ꯎꯕꯗ ꯉꯔꯥꯡꯅꯤꯅꯦ ꯅꯍꯥꯟ ꯅꯠꯇꯦꯅꯦ ꯉꯔꯥꯡ ꯂꯥꯏꯛ ꯑꯝꯇ ꯇꯧꯔꯛꯑꯣꯅ ꯑꯃꯨꯛ ꯍꯥꯏꯔꯨꯕꯗ ꯂꯥꯏꯛ ꯑꯝꯇ ꯅꯝꯁꯟꯕꯤꯔꯣ ꯃꯌꯥꯝ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯃꯤ 50ꯃꯨꯛ ꯌꯦꯡꯉꯝꯕꯗ ꯂꯣꯏ ꯆꯠꯈꯤꯗ 10ꯗ 15 ꯈꯛ ꯉꯥꯏꯍꯧꯗꯅ ꯁꯛꯇꯨ ꯎꯅꯤꯡꯗꯗꯅ ꯆꯠꯈꯤꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯑꯗꯨ ꯅꯪꯅ ꯁꯛ ꯐꯖꯩ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯑꯩ ꯈꯤꯇꯪꯕꯨꯗꯤ ꯍꯔꯥꯎꯒꯦ ꯇꯧꯔꯒ ꯍꯔꯥꯎꯕ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯈꯪꯕꯅꯤꯅꯀꯣ ꯁꯦꯠ ꯂꯥꯎꯕꯤꯁꯤꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯥꯒꯤ ꯏꯃꯣꯖꯤꯁꯦ ꯑꯩ ꯑꯗꯣ ꯕ꯭ꯔꯣ ꯁꯦꯝꯁꯪ S24 ꯐꯦꯟ ꯑꯦꯗꯤꯁꯟ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯚꯤꯗꯤꯑꯣ 24ꯗꯣ ꯃꯗꯨ ꯃꯇꯣꯝꯇ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯐꯣꯟ ꯀꯔꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯀꯝꯄꯤꯌꯔ ꯇꯧꯕ ꯌꯥꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯔꯒꯗꯤ ꯑꯩ ꯃꯗꯨ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯀꯦ S24 ꯐꯦꯟ ꯑꯦꯗꯤꯁꯟꯗꯣ ꯂꯩꯒꯦ ꯈꯜꯂꯒꯗꯤꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯒꯁꯨꯅꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯁꯦꯝꯃꯛꯄ ꯉꯥꯏ ꯂꯩꯇ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯑꯣꯐꯔ ꯄꯤꯔꯤꯉꯩꯁꯤꯗ ꯂꯨꯄꯥ 30,000 ꯐꯪꯕꯅꯦꯕꯀோ S24 ꯐꯦꯟ एडिशनꯗꯣ Exynosꯀꯤ 2400 ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯅꯣꯔꯃꯦꯜ ꯌꯨꯖꯔꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯐꯅꯤ ꯃꯥ ꯐ꯭ꯂꯦꯛꯁꯤꯞ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯐꯖꯅ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯆꯤꯡꯂꯦꯝꯕ ꯁꯦꯝꯅ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯔꯤ ꯑꯩꯁꯦ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯆꯤꯡꯂꯦꯝꯕ ꯃꯌꯥꯝ ꯏꯌꯥꯝꯕꯒꯤ ꯂꯥꯏꯕꯛꯇ ꯑꯅꯤꯔꯛꯇ ꯅꯝꯕꯤꯌꯣ ꯃꯌꯥꯝ ꯍꯥꯏꯔꯦ ꯃꯥꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯅꯦ ꯁꯨꯃꯥꯏꯅ ꯇꯛ ꯇꯛ ꯑꯅꯤꯔꯛꯇꯪ ꯊꯦꯡꯉꯣ ꯁꯀ꯭ꯔꯤꯟꯗꯨꯗꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯝ ꯀꯩ ꯊꯣꯛꯂꯛꯀꯦꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯉꯔꯥꯡꯗꯤ ꯑꯩ ꯃꯤꯇ꯭ꯔꯪ ꯍꯣꯏ ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯥꯗꯣꯛꯏꯁꯦ ꯕ꯭ꯔꯣ BSNLꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ BSNLꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯤꯀꯣ BSNLꯁꯦ ꯐꯖꯅ ꯅꯨꯡꯉꯥꯏꯔꯛꯑꯀꯥꯟꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕ ꯊꯨꯡꯅ ꯅꯦꯠꯋꯥꯛꯀꯁꯦ ꯐꯪꯉꯛꯑꯀꯥꯟꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯝꯗꯨꯐꯥꯎꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯃꯣꯏ ꯇꯥꯇꯥꯒ ꯑꯩꯈꯣꯏꯒꯤ BSNLꯒ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯔꯀꯥꯟꯗ ꯁꯤꯝꯁꯤꯡꯁꯦ ꯁꯤꯝ ꯐꯥꯎꯕ ꯂꯣꯟꯆ ꯇꯧꯅꯕꯒꯤ ꯃꯣꯏ ꯍꯟꯗꯛ ꯄꯥꯎ ꯈꯔ ꯇꯥꯕ ꯐꯪꯉꯦ ꯑꯗꯣ ꯃꯣꯏ ꯑꯗꯨꯅ ꯐꯖꯅ ꯆꯥꯎꯈꯠꯂꯛꯑꯀꯥꯟꯗ ꯃꯔꯨ ꯑꯣꯏꯅ ꯅꯦꯠꯋꯥꯛꯁꯦ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨ ꯃꯇꯝꯗ ꯁꯤꯖꯤꯟꯅꯁꯦ ꯑꯩꯁꯨ BSNL ꯑꯣꯟꯒꯦꯅ ꯈꯜ ꯂꯩꯔꯤꯕꯅꯤ ꯂꯥꯏꯛ ꯇꯧ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣꯀꯣ ꯃꯥꯅꯤ ꯂꯥꯏꯛ ꯇꯧꯒꯗꯕꯅꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭राꯝ 2019 ꯍꯥꯏ ꯕ꯭ꯔꯗꯔ ꯍꯥꯏꯔꯤ ꯊꯥꯗꯣꯏꯁꯤꯅ ꯅꯪ ꯍꯤꯡꯉꯤꯕ꯭ꯔꯣ ꯍꯥꯏꯔꯤꯅꯦꯍꯦ ꯍꯤꯡꯕꯗꯨꯅꯕꯨ ꯂꯥꯏꯛ ꯌꯥꯎꯔꯛꯏꯕꯅꯤ ꯀꯃꯦꯟ ꯇꯧꯔꯛꯏꯕꯅꯤ ꯅꯪꯒꯤꯗꯣ ꯀꯣꯏꯁꯟꯗꯣ ꯑꯣꯟꯅꯔꯦꯀꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯆꯥꯔꯦ ꯑꯗꯨꯁꯤꯅ ꯅꯪꯗꯤ ꯃꯤꯠ ꯌꯥꯝꯕꯤ ꯑꯣꯏꯔꯝꯃꯦ ꯑꯁ ꯐꯖꯩ ꯁꯦꯠꯂꯥꯎꯕꯤꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨ ꯃꯩꯇꯩꯂꯣꯟ ꯑꯣꯏꯔꯁꯨ ꯑꯔꯨꯕ ꯋꯥꯔꯤꯅꯤ ꯃꯥꯏꯁꯤ ꯋꯥꯍꯩꯅꯤꯅ ꯑꯩ ꯑꯔꯊ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯐꯣꯟ ꯃꯃꯜ ꯈꯔ ꯍꯣꯡꯕ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯃꯃꯜ ꯍꯣꯡꯕ ꯍꯥꯏꯁꯦ ꯔꯇꯟꯅ ꯄꯥꯝꯃꯤꯕ ꯃꯃꯜꯗꯣ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯅꯣꯗꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯈꯪꯕ ꯍꯥꯏꯔꯛꯀꯦ ꯖꯤꯕꯤ ꯋꯥꯆꯞ ꯃꯔꯛ ꯑꯃ ꯌꯥꯝꯅ ꯆꯠꯅꯔꯝꯃꯦ ꯃꯁꯤ ꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯕꯦꯟ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯌꯦ ꯋꯥꯆꯞ ꯀꯩꯅꯣꯗꯣ ꯃꯌꯥꯝ ꯍꯥꯞꯅꯩ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯏꯅꯔꯤꯕ ꯋꯥꯆꯞꯁꯦ ꯃꯁꯤꯅ ꯈꯤꯇꯪ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕꯗꯤ ꯍꯦꯜꯂꯤ ꯗꯦꯇꯥ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯣꯏꯕ ꯑꯦꯟ ꯇꯨ ꯑꯦꯟ ꯑꯦꯟꯀ꯭ꯔꯤꯞꯁꯟ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯐꯣꯇꯣꯁ ꯑꯃ ꯚꯤꯗꯤꯑꯣꯁ ꯑꯃ ꯑꯩꯒꯤ ꯀꯟꯇꯦꯛ ꯑꯃꯗ ꯊꯥꯕ ꯃꯇꯝꯗ ꯃꯗꯨ ꯃꯣꯏꯅ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏ ꯃꯁꯦꯅ ꯑꯩꯈꯣꯏꯅ ꯊꯥꯅꯔꯤꯕ ꯃꯦꯁꯦꯖꯇꯣ ꯋꯥꯆꯞꯅ ꯐꯥꯎꯕ ꯃꯣꯏꯒꯤ ꯀꯝꯄꯅꯤꯅ ꯐꯥꯎ ꯌꯦꯡꯉꯝꯗꯦ ꯍꯥꯏ ꯑꯦꯟꯀ꯭रिꯞꯇꯦꯠ ꯑꯣꯏ ꯍꯥꯏꯀꯣ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯊꯥꯖꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤ ꯃꯣꯏꯅ ꯎꯔꯝꯒꯅꯤꯀꯣ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯔꯁꯣꯅꯦꯜ ꯆꯦꯠꯇꯤ ꯃꯣꯏ ꯆꯪꯅ ꯌꯦꯡꯗꯧꯅꯤ ꯅꯠꯇꯕꯅꯤನ ꯌꯦꯡꯕꯕꯨꯗꯤ ꯌꯦꯡꯉꯝꯃꯣꯏ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ ꯌꯦꯡꯉꯒꯗꯤ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯅ ꯊꯥꯅꯔꯤꯕꯁꯦ ꯑꯦꯟꯀ꯭रिꯞꯇꯦꯠ ꯑꯣꯏꯗꯕꯅꯤꯅꯀꯣ ꯃꯁꯤ ꯌꯥꯝꯅ ꯂꯤꯛ ꯑꯣꯏꯕ ꯌꯥꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯗꯥꯇꯥ ꯕ꯭ꯔꯤꯆ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯝꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯍꯥꯞꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯆꯞꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯟꯀ꯭रिꯞꯇꯤꯞ ꯑꯣꯏ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯕ꯭ꯔꯣ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯅꯤꯡꯉꯤ ꯑꯥꯏꯖꯤꯗ ꯇꯦꯛꯁ ꯊꯥꯕꯅꯤ ꯔꯤꯄ꯭ꯂꯥꯏ ꯑꯝꯇ ꯍꯟꯕꯤꯔꯛꯇꯦ ꯍꯥꯏꯔꯤ ꯆꯣꯡꯅꯣꯏꯔꯨꯡ ꯑꯩꯀꯣ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯁꯤ ꯀꯩꯅꯣꯕꯨꯗꯤ ꯈꯜꯂꯝꯒꯅꯤ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯀꯩꯅꯣ ꯍꯟꯅꯤꯡꯗꯕꯒꯤ ꯍꯟꯗꯕ ꯈꯣꯠꯇꯕ ꯍꯥꯏꯅ ꯃꯥꯜꯂꯝꯒꯅꯦꯕꯀꯣ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯏꯟꯁꯇꯥꯒꯁꯦ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯗꯦ ꯏꯟꯁꯇꯥꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯔꯛꯀ ꯆꯪꯉꯝꯒꯗ꯭ꯔꯥ ꯁꯨꯡꯆꯪ ꯆꯪꯗꯕ ꯅꯨꯃꯤꯠꯀꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯩꯗꯤ ꯐꯦꯁꯕꯨꯛꯁꯨ ꯑꯩ ꯀꯌꯥ ꯀꯟꯅ ꯄꯥꯏꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯍꯥꯏꯕꯨ ꯑꯩ ꯁꯤ ꯀꯩꯅꯣ ꯌꯨꯇꯨꯕꯁꯤꯅꯤ ꯑꯩꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯁꯦ ꯑꯗꯨꯕꯨ ꯍꯣꯏ ꯏꯟꯁꯇꯥꯗꯣ ꯑꯩ ꯃꯦꯁꯦꯖ ꯊꯥꯈꯤ ꯍꯥꯏꯕꯅꯤꯅ ꯑꯩ ꯈꯔ ꯌꯦꯡꯒꯦ ꯃꯦꯁꯦꯖ ꯂꯥꯛꯄ ꯈꯣꯠꯄꯗꯣ ꯑꯩ ꯂꯩꯔꯒꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤꯅꯣꯗ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯦ ꯂꯥꯏꯛ ꯇꯧꯔꯦ ꯍꯥꯏꯔꯤꯑꯦ ꯊꯥꯒꯠꯆꯔꯤ ꯑꯦꯌꯔꯇꯦꯜ ꯅꯦꯠꯋꯥꯔꯛ ꯁꯥꯔꯚꯤꯁ ꯄꯔꯄ꯭ꯂꯦꯛꯁꯤꯂꯤꯇꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯅꯦ ꯏꯟꯗꯤꯌꯥꯁꯤꯗꯅꯦ ꯗꯨꯋꯥꯄꯣꯂꯤ ꯍꯥꯏꯇꯥꯔꯦꯅꯦ ꯖꯤꯑꯣꯒ ꯑꯦꯌꯥꯔꯇꯦꯜꯒꯁꯤꯅ ꯁꯥꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯇꯅ ꯁꯤꯡꯒꯜ ꯀꯩꯅꯣꯝꯅ
entity amana sanaba oitaragadi koina monopoly hainera ko adu moi anina sanariba si kaino hai kanda Airtel ga Jio ga sina khwaidagi largest subscriber masing yamsu oire mathakta koi mathangda VI Vodafone ga idea ga punjala BSNL ga se mi masing yam punte India pom si samna hai kanda Airtel ga Jio ga sim pai haiba yai ko aduna moina mamal je hengat ing matam de hengat ba de network se phatar ga su complain taw ngai mi ta ba handak chong ko mu recharge se 14% hengalakani haiba soidrabani ko ekoi recharge ka chahi lorak pada annual recharge pa kapa mi leidana ko chahi mai pulam pulam kapa leiraga dine handak ki December yo jeng da kapi yo ro hai tare January hek yo ki matam handak koi na annual plan se 3600 kum oi ba se 4000 ki mathak lalak pa su ai aduna 14% mu hengalak ta tangkat ka de moina tangkat ni matam tangkat pa service ko fazal leitam mas da koi na complain tor su tabi da ba moi gi subscriber ngata ngai ram ni atop option su leitam ko aduga BSNL gum basina mu kitang network se nungai ram ga di mayam su dum loi homjang gi ta de subscriber lose oi ni kaina mu improve tor kam khona ba do taw drap ni na government na try na ko telecom regulatory authority of India nam lai dai na try na moina khara intervene tor ka da ma du da khara norms kumba khara semdo sin tor aga di khara pagala kadra na tra gari hojki oina di yadre hai tare magi account number kai ka budi lai magi card tu khaktani leitri se aduga ka sida tawdribo hai KYC tau tho KYC tau tho da kai problem leige kem tau leitabni Aadhaar card amma pisalaga dum KYC tau yare adu dai dum full fledged oi be account mo fazana dum makhal ku dum sina be yarni se law bi kaino ai mit ani dang ne hari ko ha lebak natu natonda namo hari ko mani laibuk tan natu natonda kai dun ta mit ma padra kai dun jelo bro 17 pro max se manipur da fazana phangde se kai gin oigani khang khang hai yamna su recently launched tौखिबा phone oibagi ko mayamna su demand bu yam laiba phone oi adui mathak ta moi manufacturing unit se am bang marang kaina available oidaba malik ko mafam mayam ba moi scarce oibagi adu sumaina tawba se company na thoi ki tawba su lei samna hai kan da market ta stock leiti phangde ga har ga di mayam tangna phangi da le horage kaina ko sugum strategy ma company sing na he sanai mayam marang gai le ga di oi pot se aduna atang han bagi du main thabak su tawwe hai tare tabro hai kana dano gyan tadre bisak tok som like to thank you aduga kana dano na mitrang na songi ko taye thadoi hari 15 to 20 mayagi hai lo pare sing traum ada gin kun bogi manung doi tarde hujik se enu doi ni yeng biro Poco X7 Pro doi ni yeng biro udrabo na so hai thadoi da moi masin wai chana bo idar me bro ima le bang na yai fari amta lau khai se ima le bang manipur ni yai fari ima le bang manipur na dum yai fari ram ni ko amukta na te dum ta yai fari ram ni du boi khoina yai fari hai ba wahi se hoi ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯀꯣ ꯌꯥꯝꯅ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯈꯣꯟꯊꯣꯛ ꯃꯩꯇꯩꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯈꯣꯟꯖꯦꯜ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏ ꯑꯩꯁꯨ ꯑꯁꯦꯡꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯁꯦꯡꯕ ꯃꯩꯇꯩꯅꯤꯀꯣ ꯑꯩꯈꯣꯏ ꯃꯤꯡꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯞꯄ ꯀꯥꯡꯕꯨꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒ ꯅꯞꯇꯕ ꯑꯗꯣ ꯀꯩꯅꯣꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯩꯅꯣꯝꯃ ꯇꯧꯕ ꯌꯥꯏꯐꯔꯦ ꯀꯩꯅꯣꯝꯃ ꯇꯧꯕ ꯌꯥꯏꯐꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯌꯥꯅꯤꯡꯉꯒꯁꯨ ꯃꯌꯥꯝꯅ ꯌꯥꯅꯤꯡꯉꯦ ꯍꯥꯏꯕꯤꯌꯨ ꯂꯥꯜꯂꯒꯁꯨ ꯂꯥꯜꯂꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯀꯃꯦꯟꯇ ꯑꯗꯨꯗ ꯑꯩꯅ ꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝ ꯌꯥꯝ ꯇꯥꯡꯅ ꯃꯇꯥꯡ ꯃꯇꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯕꯗ ꯃꯥꯒꯤ ꯃꯒꯨꯟ ꯂꯩꯕ ꯋꯥꯍꯩ ꯑꯃꯗꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯇ ꯇꯧꯔꯦ ꯌꯥꯏꯐꯔꯦ ꯂꯥꯎꯕ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯔꯦ ꯌꯥꯏꯐꯔꯦꯁꯤ ꯃꯒꯨꯟꯁꯦ ꯍꯟꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯄꯥꯛꯇꯤ ꯇꯧꯗꯦ ꯑꯗꯣ ꯃꯅꯤꯄꯨꯔꯅꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯩꯈꯣꯏꯗꯤ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅꯕꯁꯦꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯌꯦ ꯑꯗꯨꯅ ꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯌꯥꯏꯐꯔ ꯂꯩꯔꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔ ꯂꯩꯔꯕ ꯂꯝ ꯑꯃꯅꯤ ꯑꯗꯨꯅꯕꯨ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯅ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯅ ꯀꯂꯛ ꯃꯤꯍꯧꯕ ꯄꯣꯛꯏꯁꯦꯀꯣ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯀꯜꯂꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯇꯥꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯟꯊꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯔꯥꯏ ꯆꯥꯏꯊꯕ ꯆꯥꯎꯈꯠꯇꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯀꯜꯂꯛꯄ ꯐꯥꯎꯗꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯅ ꯀꯜꯂꯛꯏꯁꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯑꯍꯦꯟꯕ ꯈꯔ X to lege khalle adum yabra yaye T4X to fabane hausi kyam wali hari ne kai matang don hausi sina houseful ne aina hai mitrang taye mini draw giro hai haudore hari ratan okay oh ai gyan tar ai ngasai lakshan ngam mudam ne oh ratan ai hojik ta gya lai ko gyan mang more do hojik ti gya lai mayam di khangom giro ai di khange as bro di ta sengat tauba oiradi
ꯋꯥꯏ ꯐꯥꯏ ꯑꯃ ꯈꯤꯟꯕꯅ ꯐꯔꯦ ꯑꯗꯨꯗ ꯐꯣꯟꯒꯤꯅ ꯅꯣꯔꯃꯦꯜ ꯅꯦꯠ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯃ ꯍꯥꯞꯄ ꯑꯗꯨꯗ ꯍꯥꯏ ꯑꯗꯨꯁꯨ ꯀꯣ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ 347ला ꯀꯌꯥꯅꯣ ꯑꯃꯒꯤ ꯔꯤꯆꯥꯔꯖ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯈꯛ ꯇꯧꯕ ꯌꯥꯕꯒꯤ ꯔꯤꯆꯥꯔꯖ ꯑꯃꯈꯛ ꯂꯩꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯁꯨ ꯃꯃꯜ ꯇꯥꯡꯈꯠꯈ꯭ꯔꯦ ꯂꯨꯄꯥ 100 ꯍꯦꯟꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯃꯣꯏꯅ ꯔꯤꯆꯥꯔꯖꯁꯦ ꯃꯣꯏꯅ 14% ꯒꯨꯝꯕ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯇꯩ ꯂꯣꯏꯅꯃꯛꯇ ꯔꯤꯆꯥꯔꯖ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯇ ꯏꯐꯦꯛꯇꯤꯕ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯃꯜꯁꯤꯗꯤ ꯑꯗꯨꯝ ꯍꯣꯡꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯩꯈꯣꯏꯅ ꯀꯣꯜ ꯈꯛꯇꯪꯒꯤ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯃꯃꯜꯁꯦ ꯌꯥꯝ ꯇꯥꯡꯍꯟꯕ ꯏꯃꯥꯟ ꯃꯥꯟꯅꯍꯟꯕꯗꯣ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯕꯗꯣ ꯍꯥꯏꯇꯥꯔꯦ ꯅꯝꯐꯨꯗ ꯑꯗꯨꯝ ꯀꯥꯞꯍꯟꯕꯗꯣ ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯚꯔꯦꯖ ꯔꯦꯚꯤꯅ꯭ꯌू ꯄꯔ ꯌꯨꯖꯔ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯀꯝꯄꯅꯤꯒꯤ ꯑꯗꯨꯒꯤ ꯔꯦꯚꯤꯅ꯭ꯌू ꯄꯔ ꯌꯨꯖꯔꯁꯦ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯅ ꯄꯩꯁꯥꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯄꯪꯍꯦꯟꯗ ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯅꯕ ꯍꯥꯏꯕꯤꯅꯕꯁꯨ ꯂꯩꯇꯕ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯊꯣꯛꯅꯕ ꯔꯥꯏꯕꯜꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯔꯥꯏꯕꯜꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯃꯨꯊꯠꯂꯀꯥꯟꯗ ꯃꯣꯏꯅ ꯃꯣꯅꯣꯄꯣꯂꯤ ꯇꯧꯔꯛꯄꯅꯤꯅ ꯃꯁꯤꯗꯤ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯃꯁꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ 30 ꯃꯤꯅꯤꯠ ꯆꯪꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏ ꯕ꯭ꯔꯣ 20K to 25K ꯃꯅꯨꯡꯗ ꯁ꯭ꯇꯨꯗꯦꯟ ꯂꯦꯞꯇꯣꯞ ꯈꯔ ꯑꯐꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏ ꯐꯪꯕꯅꯦ ꯀꯩꯅꯣ ꯁꯔꯗꯥ ꯍꯤꯁꯅꯥꯝꯅ ꯍꯥꯏꯁꯦ ꯂꯨꯄꯥ 10,000 15 ꯁ꯭ꯋꯥꯏꯐꯥꯎꯒꯤꯗꯀꯣ ꯑꯦꯁꯔꯒꯤ ꯚꯤꯚꯣ ꯕꯨꯛ 14 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯂꯦꯅꯣꯚꯣꯒꯤꯁꯨ ꯊꯤꯡꯄꯦꯠ ꯀꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯨꯗ i3 10 ꯖꯦꯅꯦꯔꯦꯁꯟ 11 ꯖꯦꯅꯦꯔꯦꯁꯟꯒꯨꯝꯕ ꯌꯥꯎꯕ ꯂꯦꯞꯇꯣꯞ ꯑꯃ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯅꯤ ꯃꯅꯣꯖ ꯅꯤꯡꯊꯧꯅꯕ꯭ꯔꯣ ꯐꯥꯏꯕꯔꯁꯦ ꯏꯌꯥꯔꯇꯦꯜꯒ ꯖꯤꯑꯣꯒꯁꯦ ꯀꯔꯝꯕꯅ ꯐꯒꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯖꯤꯑꯣꯅ ꯈꯤꯇꯪꯗꯤ ꯐꯔꯤ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯑꯣꯐꯔ ꯂꯩꯕꯁꯦ ꯂꯨꯄꯥ 700나 2 monthsꯀꯤ ꯄ꯭ꯂꯥꯟ ꯊꯥ ꯑꯃꯗ ꯂꯨꯄꯥ 100 150 ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯈꯔꯗꯤ ꯍꯣꯡꯈꯤꯅꯤ ꯑꯗꯣ ꯐꯥꯏꯕꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯌꯔ ꯐꯥꯏꯕꯔ ꯅꯠꯇꯕ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔ ꯑꯣꯏꯔꯒꯗꯤꯀꯣ ꯃꯣꯏꯁꯨ ꯃꯃꯟꯗꯤ ꯑꯗꯨꯝ ꯌꯥꯝ ꯇꯥꯡꯗꯕꯅꯦ 499ला 599 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯅꯤꯗꯃꯛꯇ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯍꯥꯏꯇꯥꯔꯦ Oppo Reno 14 से पामदी फजना पामे अदो लैबदा प्राइस से वांगब्रा है Oppo Reno 14 द ममन खरा यामे को हजि हदक चलिबा सेल मनुंग दसु ममन खितंग तांगलप उय अदुना ऑफलाइन दे गुंबगा लैरगदि याम तान फंगदरा अदो ऑनलाइन दे हजि लैबा प्राइस दि चान चाना बोयदे याम रिचार्ज से चही अमगिदो मरी रक कुंबा कापसिन मा यारोइद्रा क्वा क्वेश्चन दा क्यू दा लैगदरा बैलेंस तो हाई मधु आई सु खंदी खल्लिबनि मधु ट्राई दि तौद्रिबको तसेंग नमके हाई तारगदि कोइना रिचार्ज काप्सन मतमदा अमा लोइद्रिदा अमा काप्सन द क्यू दा लैदना को अदो अमा लोगे अमा क्यू तौरिदना मधु मयाम को तौस काप्सन द्रगसु अमुक अनीरकुंबा द काप्सन ट्राई तौगा येंगबा याबजाने मधुगा आइडिया याम फजो वांगने मित्रंगसे अइसु ट्राई तौद्रि कंगलै पा इमाना यै करे हाइरे माइसे नरेंद्र मोदी न तौरमबदो कंगलै पा इमाना यै करे तौबदो मधु मा मित्रंग तौसलैये ब्रोगी ऑक्युपेशन से कई होइगे हौजिसे सुम खंगनिंगबै हंजबने हाइ ꯑꯩꯒꯤ ꯑꯣꯀꯨꯄꯦꯁꯟꯁꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯔꯤ ꯍꯥꯏꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯤꯡꯕꯅꯣ ꯍꯥꯏꯔꯗꯤ ꯑꯩ ꯏꯁꯥꯅ ꯑꯩꯁꯦ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅ ꯑꯩ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩ ꯑꯣꯖꯥ ꯑꯣꯏꯔꯝꯕꯁꯦ ꯆꯍꯤ 10 ꯍꯦꯟꯅ ꯑꯣꯏꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯟꯕꯇ ꯉꯥꯏꯔꯤꯕꯀꯣ ꯇꯧꯕ ꯑꯗꯨꯅ ꯁꯤꯟꯐꯝꯁꯦ ꯑꯣꯖꯥ ꯑꯣꯏꯕ ꯁꯤꯟꯐꯝꯁꯦ ꯌꯥꯝꯁꯨ ꯄꯥꯝꯃꯦ ꯄꯥꯝꯖꯅꯁꯨ ꯇꯧꯒꯦ ꯄꯩꯁꯥ ꯁꯦꯜ ꯐꯪꯕ ꯐꯪꯗꯕ ꯑꯗꯨ ꯑꯗꯥ ꯊꯤꯗꯅ ꯁꯨꯝ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯈꯠꯇꯧꯔꯝꯕꯅꯤ ꯑꯗꯨꯗꯣ ꯑꯣꯏꯅ ꯑꯩ ꯍꯥꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯇꯧꯁꯜꯂꯛꯑꯒꯗꯤ ꯃꯁꯤ ꯇꯧꯔꯦ ꯍꯥꯏꯕ ꯌꯥꯕ 20 to 25 ꯃꯅꯨꯡꯗ ꯁ꯭ꯇꯨꯗꯦꯟꯠꯒꯤ ꯂꯦꯞꯇꯣꯞ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗꯗꯤ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯑꯩꯁꯨ ꯍꯥꯎꯁ ꯁꯤꯗ ꯇꯤꯀꯦꯠꯇꯣ ꯕꯝꯄꯔ ꯕꯨꯛꯇꯣ ꯑꯃ ꯂꯧꯖꯍꯧꯋꯦ ꯍꯥꯏꯔꯤ ꯃꯤꯇ꯭ꯔꯪ ꯕ꯭ꯔꯣ ꯌꯥꯗꯦ ꯆꯍꯤ 2ꯒꯤꯗꯤ ꯀꯥꯞꯄ ꯌꯥꯕꯅꯦ ꯍꯥꯏꯔꯤ ꯑꯣꯀꯦ ꯖꯦꯁꯅ ꯇ꯭ꯔꯥꯏ ꯇꯧꯔ ꯃꯥꯜꯂꯦꯀꯣ ꯆꯍꯤ 2ꯒꯨꯝꯕ ꯀꯥꯞꯁꯤꯜꯂꯛꯑꯗꯨꯅꯤ ꯇ꯭ꯔꯥꯏ ꯇꯧꯒꯗꯕꯅꯦ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯂꯦꯞꯇꯣꯞꯇꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯣ ꯀꯩꯅꯣ ꯑꯦꯁꯁꯀꯤ ꯚꯤꯚꯣ ꯕꯨꯛ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯋꯤ ꯍꯥꯏꯅꯀꯣ CHUWI ꯆꯨꯋꯤ ꯍꯥꯏꯅ ꯆꯥꯏꯅꯤꯁꯀꯤ ꯕ꯭ꯔꯥꯟꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯂꯦꯅꯣꯚꯣ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯆꯥꯏꯅꯤꯁ ꯉꯥꯛꯇꯅꯤꯗꯅꯀꯣ ꯑꯗꯣ ꯃꯣꯏ ꯆꯥꯏꯅꯤꯁꯀꯤ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯆꯨꯋꯤꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯖꯤꯟꯅꯕ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯖꯨꯅꯤꯌꯔ ꯌꯥꯍꯨ ꯍꯥꯏꯔꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯅꯥꯎꯕ ꯂꯥꯛꯄꯒꯤꯀꯣ ꯂꯧꯎ ꯁꯤꯡꯎꯕꯅꯤ ꯑꯌꯥꯝꯕꯗꯤ ꯍꯥꯏꯔꯤ ꯃꯥꯅꯤ ꯃꯤꯇ꯭ꯔꯪꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯗꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯇꯧꯕ ꯐꯥꯔꯃꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯥ ꯃꯁꯤꯡ ꯏꯪꯈꯣꯜ ꯀꯣꯏꯔꯒ ꯂꯩꯕ ꯑꯗꯨꯝꯕꯗꯣ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯃꯛꯅꯤ ꯍꯥꯏꯕ ꯌꯥꯏ ꯁꯥꯗ ꯈꯥꯟ ꯍꯥꯏ ꯁꯥꯗ ꯈꯥꯟꯒꯤ ꯍꯥꯏ ꯁꯥꯔꯒꯤ ꯁ꯭ꯄꯦꯂꯤꯡꯁꯤꯗꯤ ꯁꯔ ꯅꯠꯇ꯭ꯔꯦ ꯃꯥꯏꯁꯦ ꯁꯥꯔ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯅꯟꯁꯤꯌꯦꯁꯟ ꯁꯣꯏꯕꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯁꯥꯔꯗꯣ ꯇꯥꯔꯦ ꯃꯥꯏ ꯁꯥꯔꯁꯦ ꯃꯅꯣꯖ ꯅꯤꯡꯊꯧꯅꯕ꯭ꯔꯣ ꯑꯩ ꯐꯥꯏꯕꯔ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯦ
Airtel fiber Airtel sinari hojik ado Jio do on ge di paisa changgadra hai adu di changgani hai di company do manadam ni plan upgrade tawbugum na tawni na ko aja jibi host ai ge phone se Oppo paire ado ai ge phone se ge chumba model numbers khangdok pham khangba ngamgadra aduna su kaina takpira o phone asigi model number kaya track out tawbugi place ai kano ne model number khang ge hadi setting ni sanga kanda about section da dum phone ni model ke dum yaw bani ko adum ilai lai na dum khang ba ya bani aduga adu natraga su ko ina pai riba model do phone do samna hai kan Oppo hai resini Oppo ge IMEI number hai na ma yawi da ko sim ge IMEI na adu ge IMEI number do check tawna ba Oppo ge official website da changa kanda dum IMEI number do ko ina enter tawbu matam da model number karamba sahi da sa khibano karamba sahi da activate tawbano adai ga adum loinamak details punamak dum ilai lai na dum thokpani Saad Khan na muk aino khut kan hai mi hai mai gi khut me am jum reply am to ge kai mathil sar ge bro hai ani di yam haute adum hawai gum khara chasan ga I am Pakistan hai ni I am Pakistan hai da I am from Pakistan do I am or Pakistan I am India tare so du de I thought Pakistan is a country yes mane Pakistan is a country oigadabne adubu mana I am Pakistan hai ma Pakistan I am India I am Manipur tare last I am Saiton Pakistan se ko moi politician kangu se na soi bagi moi general public na di kya thoina Urdu ai di Urdu hai te Kurdu de Urdu de ma Urdu hai ri भाई मुझे उर्दू नहीं आता bro BSNL sim si lilong da 4G network internet fazana phangdra hai sajid madu ai fazana ai na isana chalaga try taro yengu na tabani na madu ai haiba ngamoy tegit na su kan kauri ko ranbir wai kom na bro Sony gi phone lai buse kadai dai lai bana fani hai Sony gi phone je kan yamna su launch tab dabani India da offline market da su phangamoy online da ka amani moi model ama ni khang launch tab do phangdi khangmani ado Amazon Flipkart ko mode lai bana tan de option lai roi madu gi Okay, okay. Thanks for good advice and okay, no, intimate me oza. Okay, aina so ko welcome and kanoda khoi gi live su ya bi bi ko ai thaga chari hai tare bro isai makon ke haino yam tai koi set oi ri kan de isai khara sar o hai kai haino gyan ta dre mai se सर सर उर्दू है मुझे उर्दू नहीं आता भाई मुझे जो आता नहीं मैं क्या करूं सलाम वालेकुम हाय तामली नहीं दे मागी मिंग पाकिस्तान को ये हाइबो ओरम बसु याय हाय Pakistan ko hai bu ro moi mai se ai Pakistan ne hai ge oi to yong ne bro hojikan iPhone se pan dukan da kwa yon ba dong na yo lai se trending ama lai se kai mot lai ge ai di masi matang da ma'am na ga di hai ra ga yam la na khan ga khang di ai di kya thoin masi interest su lai te du ga mayam ya pam bom di tare ko maswai na trending lai se afaba trend am di na te ai tare sing na hai ga afaba trend su na te Pagi class 9, 10 ta kariba 11, 12 ta kariba college ta nauna ka khalaiba satrasing angangsingna mama mapada mamano mamanabising iPhone painare iPhone pairagadi standard laiba adugma mi oina khanabai wakhalon mada iPhone laiyo iPhone haina ahanbadi puthoga laiba ngamdrabani na ko haibadi mi khudimuk loina sel thum marang kai be oidabani na mo second hand mu lainare second hand lairabni na mo second hand the problem yam tholopasu yaure ado iPhone do pairaga kaya miyamna mangoni magi skill magi lifestyle da adai magi kay haini punsida maduna kanaba ko khudong saba pirage haibado adugi makha yamna kasu yamna pidaba mali aina sumi ubada puisu pide adugo aina pidaba mali hasi pidaba dunane ado aina sinagadawdo aigi thabakto tasengna madugi requirement to yamna required oiba pot ama oigadi leibe ai ko adu natragadi iPhone ama koina samna hagan hoje iPhone 15 16 lupa lising nifu yang kai lei bagi muhuta Android te lupa lising kun kun thapi bada duga cha mana na mana to ya ba thabu khudima no na fazana to ya ba phone yam le du ta gadi kai hai ni dum paisa su save oiba ko da affordable so oiba du mai na su lei dana ko du mai ai khalle hai tare masala hai de no na take it na masala sei em lei do
ꯀꯩꯅꯣꯒꯤ ꯁꯥꯋꯔꯤꯌꯥꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯁꯥꯂꯥ ꯃꯁꯥꯂꯥ ꯇꯧꯕꯗꯣ ꯐꯖꯕꯅꯤ ꯃꯥꯒ ꯁꯣꯅꯝ ꯀꯥꯄꯨꯔꯒꯤ ꯑꯍꯥꯟꯕ ꯐꯤꯂꯝꯕꯨ ꯑꯣꯏꯔꯝꯒꯅꯤ ꯃꯗꯣ ꯁꯥꯋꯔꯤꯌꯥꯒꯤꯅꯤ ꯏꯌꯥꯝꯕ ꯅꯣꯀꯤꯌꯥ ꯐꯣꯟꯁꯤ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯗ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯣꯏꯖꯥꯠꯅꯣ ꯏꯌꯥꯝꯕꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣꯏꯁꯟꯗꯨ ꯂꯥꯟꯕ ꯃꯥꯜꯂꯤ ꯅꯣꯀꯤꯌꯥꯁꯤ ꯂꯦꯅꯣꯚꯣꯅꯗꯤ ꯑꯦꯀ꯭ꯋꯥꯏꯔ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯂꯦꯅꯣꯚꯣꯅ ꯑꯦꯀ꯭ꯋꯥꯏꯔ ꯇꯧꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯁꯤ ꯆꯥꯏꯅꯤꯁ ꯐꯣꯟ ꯆꯤꯡꯗꯣꯏꯅꯤꯀꯣ ꯅꯣꯀꯤꯌꯥ ꯑꯃ ꯄꯥꯏꯔꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤ ꯅꯣꯀꯤꯌꯥ ꯑꯗꯨꯝ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯗꯁꯨ ꯆꯠꯂꯨꯅꯨ ꯑꯗꯨꯒ ꯃꯣꯗꯦꯜ ꯃꯌꯥꯝꯅ ꯄꯥꯏꯅꯩꯌꯦꯅ ꯐꯖꯕ ꯐꯖꯗꯕ ꯀꯌꯥ ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯔꯔꯣꯏꯒꯦꯕ ꯑꯩ ꯏꯁꯥꯗ ꯍꯥꯏꯔꯒꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯐꯣꯟꯁꯦ ꯐꯣꯟ ꯂꯥꯛꯄ ꯐꯣꯟ ꯇꯧꯕꯀꯣ ꯑꯗꯒꯤ ꯃꯇꯝ ꯈꯔ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯨꯇꯨꯕꯇ ꯀꯩꯗ ꯐꯦꯁꯕꯨꯛꯇ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯕ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩ ꯐꯣꯇꯣ ꯀꯥꯞꯄ ꯚꯤꯗꯤꯑꯣ ꯅꯝꯕ ꯁꯤꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯇꯩ ꯒꯦꯝ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯀꯩꯝ ꯇꯧꯗꯦ ꯑꯩ ꯅꯣꯡꯃꯇ ꯒꯦꯝ ꯁꯥꯟꯅꯗꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯅꯠꯇ꯭ꯔꯁꯨ ꯌꯥꯏꯕ ꯑꯩꯗꯤ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯑꯣꯏꯔ ꯂꯣꯏꯔꯦꯕ ꯐꯣꯟ ꯇꯧꯕꯗꯨꯗꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯥꯏꯗꯅꯀꯣ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯈꯣꯠꯄꯗꯨꯗꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯌꯥꯏꯗꯅ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯆꯥꯅꯕ ꯐꯣꯟꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯏꯁꯥ ꯏꯁꯥꯒꯤ ꯑꯩꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯑꯩꯁꯦ ꯐꯣꯟꯁꯦ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒ ꯆꯥꯅꯕ ꯐꯣꯟꯁꯦ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯄ ꯌꯥꯗꯣꯏꯅꯦꯕ ꯇꯉꯥꯏ ꯐꯗꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯚꯤꯗꯤꯑꯣꯒꯁꯨ ꯌꯦꯡꯗꯕ ꯐꯣꯟꯗ ꯀꯔꯤ ꯀꯔꯥ ꯋꯥꯆꯞ ꯅꯨꯡꯆꯞ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯄꯥꯏꯗꯕ ꯀꯅꯥꯒꯨꯝꯕ ꯐꯣꯟ ꯈꯛ ꯇꯧꯕꯩ ꯑꯃꯒꯤꯗꯃꯛꯇ ꯀꯤꯄꯦꯗꯇꯪ ꯄꯥꯏꯔꯁꯨ ꯌꯥꯏꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯁ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯄꯨꯊꯣꯛꯄ ꯏꯀꯥꯏꯗꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯒꯤ ꯔꯤꯀ꯭ꯋꯥꯏꯔꯗ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯩ ꯁꯤꯖꯤꯟꯅꯖꯕꯅꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦꯅ ꯑꯩꯅ ꯑꯔꯦꯝꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯅꯤꯐꯨ ꯌꯥꯡꯈꯩ ꯃꯥꯡꯍꯟꯕꯒꯤ ꯀꯩꯝ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯕ꯭ꯔꯣ ꯑꯩꯒꯤꯁꯦ ꯋꯥꯟ ꯄ꯭ꯂꯁ 13R ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯈꯔꯗꯤ ꯀꯨꯏꯔꯕ ꯐꯣꯟ ꯑꯃ ꯑꯣꯏꯔꯦꯀꯣ ꯑꯍꯟꯕ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯁꯦꯝꯁꯪ ꯂꯚꯔꯁꯤꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯇꯧꯁꯟꯕꯤꯔꯣ ꯁꯦꯝꯁꯪ ꯂꯚꯔꯗꯩ ꯑꯥꯏꯐꯣꯟ ꯂꯚꯔꯗꯩ ꯀꯅꯥ ꯂꯣꯏ ꯂꯚꯔꯉꯩ ꯅꯨꯄꯤꯅꯕꯨ ꯊꯃꯣꯏ ꯁꯦꯡꯂꯕ ꯊꯥꯗꯣꯏꯁꯅꯥ ꯔꯟꯕꯤꯔ ꯊꯧꯅꯥꯅ ꯑꯁꯨꯛ ꯐꯥꯎꯔꯤꯁꯦ ꯐꯥꯎꯂꯝꯒꯗ꯭ꯔꯅꯦ ꯍꯥꯏꯌꯦ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯐꯥꯎꯒꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯍꯥꯏꯔꯤꯌꯦ ꯀꯩꯅꯣꯅ ꯊꯥꯗꯣꯛꯏ ꯉꯁꯥꯏꯒꯤ ꯖꯦꯁꯀꯤ ꯋꯥꯍꯩꯗꯣ ꯇꯥꯔꯨꯕꯗ ꯑꯣꯏꯔꯝꯒꯅꯤ ꯏꯁꯩ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩꯕꯅꯦ ꯃꯌꯥꯝ ꯁꯥꯋꯔꯤꯌꯥ ꯐꯤꯂꯝꯒꯤꯅꯦ ꯏꯁꯩ ꯀꯣ ꯃꯌꯥꯝ ꯂꯩꯗꯅ ꯁꯥꯋꯔꯤꯌꯥ ꯍꯥ 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 ꯇꯧꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯏꯁꯩ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯑꯝꯇ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯑꯩꯕꯨꯗꯤ ꯈꯔ ꯑꯗꯨ ꯈꯔ ꯀꯥꯎꯕ ꯑꯃꯁꯨ ꯇꯧꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯁꯥꯋꯥꯔꯤꯌꯥ ꯐꯤꯂꯝꯒꯤ ꯏꯁꯩ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟ ꯑꯝꯇ ꯏꯁꯟꯕꯤꯔꯛꯎꯀꯣ ꯁꯥꯋꯔꯤꯌꯥ ꯔꯤꯄꯕ꯭ꯂꯤꯛ ꯐꯣꯟꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝꯅ ꯍꯣꯡꯅ ꯔꯦꯝ ꯑꯆꯧꯕ ꯃꯌꯥꯝꯅ ꯂꯥꯛꯑꯦ ꯍꯣꯡꯕ ꯌꯣꯜꯂꯛꯏꯁꯦ ꯂꯩꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏ ꯂꯩꯕꯗ ꯀꯥꯏ ꯑꯃꯁꯨꯡ ꯀꯥꯏꯗꯦ ꯍꯥꯏꯇꯥꯔꯦ ꯀꯥꯏꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯕ ꯐꯣꯟ ꯑꯃ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯂꯤꯁꯤꯡ ꯅꯤꯐꯨ ꯌꯥꯡꯈꯩ ꯄꯨꯊꯣꯛꯑꯒ ꯂꯩꯕ ꯉꯝꯗꯕ ꯑꯗꯨꯒ ꯄꯩꯁꯥ ꯑꯃꯗꯨꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯅꯤꯐꯨ ꯌꯥꯡꯈꯩ ꯊꯥꯗꯕꯁꯨ ꯄꯥꯝꯃꯨꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯔꯤꯐꯔꯕꯤꯁ ꯐꯣꯟꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯗ ꯀꯨꯟꯊ꯭ꯔꯥꯗ ꯐꯪꯉꯒ ꯂꯩꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯁꯦꯚꯤꯡ ꯌꯥꯝ ꯑꯣꯏꯔꯦ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯗꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯂꯩꯅꯤꯡꯉꯤꯕ ꯄꯥꯏꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯄꯥꯏꯕ ꯉꯝꯃꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯔꯤꯐꯔꯕꯤꯁ ꯐꯣꯟꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯄꯥꯔꯠ ꯍꯥꯞꯄꯤꯅꯣ ꯗꯤꯁꯄ꯭ꯂꯦꯒꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯗꯤꯁꯄ꯭ꯂꯦ ꯁꯤꯜꯂꯤꯕ꯭ꯔꯥ ꯕꯦꯇ꯭ꯔꯤꯒ ꯑꯗꯨꯝ ꯁꯤꯟꯗꯣꯛꯏ ꯉꯥꯛꯇꯅꯤꯀꯣ ꯑꯥꯏꯐꯣꯟꯗꯒ 100% ꯀꯩꯅꯣ ꯂꯩꯔꯤꯁꯤꯡꯗꯣ ꯕꯦꯇ꯭ꯔꯤ ꯍꯦꯜ ꯂꯩ ꯕꯦꯇ꯭ꯔꯤ ꯁꯤꯟꯗꯣꯛꯄ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯣꯏꯕ ꯀꯩꯅꯣꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯒꯤꯁꯨ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯂꯩꯒꯅꯤ ꯖꯦꯁ ꯀꯩꯅꯣ ꯃꯤ ꯍꯥꯏꯔꯤꯌꯦꯀꯣ ꯁꯦꯝꯁꯪꯒꯤ ꯂꯥꯏꯛ ꯑꯅꯤ ꯂꯥꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯦꯝꯁꯪ ꯂꯚꯔ A15 ꯍꯥꯏꯔꯤꯌꯦ ꯁꯦꯝꯁꯪꯅꯦꯕꯨ ꯍꯥꯏꯔꯗꯤ ꯋꯤꯟꯇꯔ ꯁꯤꯖꯟꯁꯤꯗ ꯑꯍꯤꯡ ꯂꯨꯖꯔꯒꯦ ꯍꯥꯏ ꯃꯤꯔꯥꯏ ꯃꯤꯔꯦ ꯑꯩꯅ ꯅꯪꯕꯨ ꯐꯖꯕ ꯏꯁꯩꯅꯤꯀꯣ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯒ ꯉꯝꯗ꯭ꯔꯦꯅꯦ ꯉꯁꯤ ꯊꯦꯝꯖꯤꯟꯕ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯑꯩꯒꯤ ꯇꯧ ꯐꯖꯕꯅꯤ ꯌꯥꯝ ꯐꯖꯕꯅꯤ
ꯑꯗ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯩꯗꯣ ꯑꯩꯅ ꯁꯛꯄꯗꯣ ꯅꯠꯇꯦꯀꯣ ꯏꯁꯩꯗꯣ ꯐꯖꯩ ꯍꯥꯏꯕꯅꯤ ꯑꯩꯅ ꯁꯛꯄꯗꯣ ꯅꯠꯇꯦ ꯐꯖꯔꯤꯁꯦ ꯔꯟꯕꯤꯔꯒ ꯇꯥꯔꯗꯤ ꯀꯞꯇꯅ ꯑꯩ ꯄꯨꯟꯁꯤꯒꯤ ꯏꯁꯩ ꯁꯛꯑꯔꯣꯏ ꯍꯥꯏꯔꯛꯇꯅ ꯏꯁꯤꯡ ꯇꯤꯀꯦꯠ ꯏꯁꯤꯡ ꯑꯁꯥꯕꯅꯔ ꯍꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯤꯡꯊꯝꯊꯥꯗ ꯏꯁꯤꯡ ꯑꯁꯥꯕ ꯆꯠꯂꯦ ꯀꯅꯥ ꯌꯦꯡꯖꯅꯤ ꯄ꯭ꯂꯁ ꯁꯦꯝꯁꯪ A15 ꯍꯥꯏꯕꯤꯔꯣ A15ꯗꯣ ꯈꯤꯇꯪ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯒꯤ ꯑꯣꯏꯃꯟꯈ꯭ꯔꯦ ꯑꯗꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ ꯕ꯭ꯔꯣ ꯅꯣꯀꯤꯌꯥꯒ ꯁꯦꯝꯁꯪꯒ ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯗꯔ ꯕꯣꯔꯗꯁꯤ ꯌꯥꯝ ꯁꯤ ꯌꯥꯝ ꯀꯩ ꯍꯥꯏꯅꯣ ꯈꯪꯉꯤ ꯀꯜꯂꯤ ꯆꯨꯝꯕ꯭ꯔꯥ ꯈꯪꯒꯜꯂꯤ ꯆꯨꯝꯕ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯊꯣꯛꯂꯛꯏꯕ ꯑꯅꯧ ꯑꯅꯧꯕ ꯐꯣꯟꯁꯤꯡꯗ ꯃꯅꯨꯡꯗ ꯃꯥꯗꯔ ꯕꯣꯔꯗ ꯑꯐꯕꯁꯤ ꯀꯔꯝꯕ ꯐꯣꯟ ꯑꯣꯏꯒꯅꯤ ꯄ꯭ꯔꯥꯏꯁ ꯀꯌꯥꯗ ꯂꯩꯕ ꯌꯥꯏ ꯑꯩ ꯃꯥꯗꯔ ꯕꯣꯔꯗꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯀꯝꯄꯅꯤꯒꯤ ꯃꯣꯏꯒꯤ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯐꯕ ꯐꯣꯟ ꯃꯌꯥꯝ ꯂꯩꯀꯣ ꯋꯥꯟ ꯄ꯭ꯂꯁ ꯂꯩꯔꯤ ꯁꯦꯝꯁꯪ ꯂꯩꯔꯤ ꯑꯥꯏꯐꯣꯟꯒꯤ ꯂꯩꯔꯤ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯔꯤꯌꯦꯜꯃꯤ 12 5G 6GB 128GB ꯆꯠꯄ ꯐꯣꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏ ꯃꯇꯝꯗꯨꯗ ꯌꯥꯝ ꯐꯈꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯃ ꯑꯣꯏꯔꯤ ꯕ꯭ꯔꯣ ꯍꯟꯗꯛ ꯇꯤꯆꯔꯁ ꯗꯦꯒꯤ ꯏꯁꯩ ꯁꯛꯄꯩ ꯚꯥꯏꯔꯦꯜ ꯑꯣꯏꯕꯗꯣ ꯊꯦꯡꯅꯕ꯭ꯔꯣ ꯈꯔ ꯁꯛꯂꯛꯑꯣ ꯕ꯭ꯔꯣꯁꯨ ꯍꯥꯏ ꯑꯩ ꯊꯦꯡꯅꯗꯦ ꯀꯔꯤ ꯏꯁꯩꯅꯣ ꯑꯗꯨꯒ ꯑꯩ ꯏꯁꯩ ꯁꯛꯄꯁꯨ ꯍꯩꯇꯦꯅꯦ ꯍꯣꯂꯤꯟꯅ ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯃꯜꯂꯦ ꯐꯖꯕ ꯏꯁꯩꯅꯦ ꯁꯤꯁꯨꯀꯣ ꯑꯩꯗꯤ ꯔꯟꯕꯤꯔꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯃꯥ ꯏꯁꯩ ꯂꯣꯏ ꯇꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯃꯤꯀꯞꯀ ꯊꯣꯛꯂꯛꯄ ꯂꯩꯗꯥꯏꯅꯦꯀꯣ ꯑꯩ ꯇꯨꯝꯃꯨꯔꯀꯥꯟꯗ ꯃꯤꯀꯞꯀ ꯈꯛꯇꯣꯛ ꯊꯣꯛꯂꯛꯄꯗꯨꯗ ꯐꯣꯟ ꯅꯥꯛꯇ ꯊꯝꯃꯒ ꯌꯥꯝ ꯃꯈꯣꯟꯁꯦ ꯌꯥꯝ ꯄꯤꯛꯅ ꯂꯩꯊꯔꯒꯀꯣ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯑꯆꯤꯛꯄꯗ ꯇꯧꯕꯗꯣ ꯑꯁ ꯃꯗꯨꯒꯤ ꯏꯁꯩꯗꯨꯒꯤ ꯇꯥꯕꯒꯤ ꯃꯅꯨꯡꯉꯥꯏꯁꯤꯗꯤ ꯇꯥꯗꯕꯅꯤꯅ ꯈꯪꯉꯣꯏ ꯅꯪꯒꯤ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯃꯟꯗꯦ ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯛ ꯃꯤꯔꯥꯏꯕ ꯅꯪꯒꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯐꯖꯕ ꯏꯁꯩꯅꯦ ꯑꯣꯏꯕ ꯅꯣꯏ ꯅꯤꯡꯁꯤꯡꯍꯜꯂꯛꯇꯅ ꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝ ꯌꯥꯔꯣꯏꯗꯣꯏꯔꯤ ꯀꯞꯄꯒ ꯏꯁꯩ ꯇꯥꯔ ꯀꯞꯄ ꯂꯦꯟꯕ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯖꯔꯔꯣꯏ ꯑꯩꯒꯤ ꯆꯝꯂꯕ ꯇꯧꯕꯗꯣ ꯐꯖꯩ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯥꯟꯅ ꯐꯥꯒꯤ ꯇꯧꯔꯔꯣꯏ ꯌꯥꯎꯐꯝ ꯊꯣꯛꯄ ꯂꯥꯏꯚ ꯌꯥꯎꯔꯒꯦ ꯍꯥꯏꯔꯤ ꯑꯗꯨ ꯀꯅꯥ ꯀꯔꯤ ꯍꯥꯏꯖꯟꯕꯤꯔꯨꯔꯒꯦ ꯏꯆꯟꯁꯤꯗ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯛꯑꯦ ꯋꯥꯎ ꯁꯨꯄꯔ ꯇꯥꯃꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯤ ꯍꯋꯥꯏ ꯆꯦꯈꯥꯏꯔꯦ ꯊꯃꯣꯏꯁꯦ ꯕ꯭ꯔꯣ ꯂꯦꯞꯄꯨ ꯍꯥꯏꯔꯤ ꯅꯩꯔꯦ ꯀꯗꯥꯏꯗꯒꯤ ꯀꯃꯦꯟꯅꯣ ꯏꯌꯥꯝꯕꯁꯦ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯏꯁꯩꯒ ꯁꯛꯑꯦ ꯍꯥꯏ ꯁꯛꯂꯛꯑꯦ ꯍꯥꯏ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯀꯩꯅꯣ ꯃꯤꯇ꯭ꯔꯪ ꯑꯩ ꯏꯁꯩꯗꯤ ꯑꯗꯨꯝ ꯏꯇꯣꯝꯇ ꯂꯩꯕꯗꯤ ꯏꯁꯩ ꯑꯗꯨꯝ ꯉꯪꯉꯤ ꯏꯁꯩ ꯑꯗꯨꯝ ꯁꯛꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯛꯄ ꯏꯀꯥꯏꯕ ꯋꯥꯅꯤ ꯈꯣꯟꯖꯦꯜꯁꯦ ꯊꯤꯕꯒꯤ ꯏꯁꯩ ꯍꯩꯇꯕꯒꯤꯀꯣ ꯑꯗꯨ ꯏꯁꯩꯗꯤ ꯌꯥꯝ ꯁꯛꯑꯦ ꯍꯤꯟꯗꯤꯒꯤ ꯏꯁꯩꯒꯁꯦ ꯑꯩ ꯂꯤꯔꯤꯛꯁ ꯐꯖꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯍꯧꯕꯗ ꯂꯣꯏꯕ ꯂꯣꯏ ꯐꯩ ꯏꯁꯩꯁꯦꯀꯣ ꯂꯤꯔꯤꯛꯁꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁꯛꯇꯣꯛꯄ ꯏꯀꯥꯏꯕ ꯃꯌꯥꯝ ꯃꯥꯡꯗꯦ ꯇꯁꯦꯡꯅꯁꯨ ꯏꯀꯥꯏ ꯍꯩꯁꯨ ꯍꯩꯇꯦ ꯏꯁꯩ ꯇꯝꯃꯨꯕꯁꯨ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯄꯥꯝꯖꯕꯩ ꯉꯪꯕꯗꯨꯅꯤꯗꯅ ꯑꯗꯨꯅ ꯁꯛꯄ ꯏꯀꯥꯏꯕ ꯋꯥꯅꯤ ꯑꯥꯏꯀ꯭ꯌꯨ G9 5Gꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯍꯥꯏꯌꯦ ꯅꯨꯡꯉꯥꯏꯅꯤ ꯑꯥꯏꯀ꯭ꯌꯨ G9 ꯑꯗꯣ S25 Ultra ꯒꯨꯗ ꯐꯣꯟ ꯑꯣꯏꯕ꯭ꯔꯥ S25 Ultra ꯌꯥꯝ ꯊꯤꯅ ꯐꯕ ꯐꯣꯟꯅꯦ ꯑꯃꯔ ꯑꯗꯣꯏꯁꯤꯅ ꯁꯥꯎꯅꯨ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯅꯁꯦꯅ ꯇꯧꯕꯅꯦ ꯑꯁꯦꯡꯕꯒꯤ ꯁꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯔꯤ ꯁꯥꯎꯔꯝꯃꯣꯏ ꯑꯗꯨ ꯃꯥꯁꯨ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯂꯩꯁꯥꯕꯤ ꯎꯕꯗ ꯉꯥꯎꯔꯦ ꯑꯩꯗꯤ ꯀꯔꯝꯕ ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡꯅꯣ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯒꯥꯏꯁ 50 ꯂꯥꯏꯛ ꯇꯧꯍꯟꯁꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ 50 ꯂꯥꯏꯛ ꯁꯣꯟꯕꯀꯣ ꯊꯥꯗꯣꯏꯁꯅꯥ ꯁꯥꯎꯔꯗꯤ ꯃꯤꯊꯥꯏ ꯈꯔ ꯂꯩꯕꯤꯌꯣ ꯍꯥꯏꯔꯤ ꯁꯦꯝꯁꯪ S24 Ultra Vivo X250 Oppo Reno 14 ꯀꯔꯝꯕꯅ ꯐꯒꯦ ꯕ꯭ꯔോ S24 Ultra ꯕꯣꯏꯆꯥꯅ ꯕ꯭ꯔꯣꯁꯦ ꯀꯥꯏꯗꯅꯣ ꯁꯥꯏꯇꯣꯟꯗꯩꯅꯤ ꯕ꯭ꯔꯣ S23 24 25 ꯐꯤꯆꯔꯁ ꯍꯥꯏꯔꯞ ꯃꯥꯟꯅꯕꯗꯧꯅ ꯇꯧꯏ ꯀꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯌꯦ ꯃꯥꯟꯅꯩ ꯑꯗꯨꯝ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡ ꯀꯩꯀꯩ ꯗꯤꯁꯄ꯭ꯂꯦꯒ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯀꯦꯃꯦꯔꯥꯒꯨꯝꯕꯗ ꯃꯇꯝ ꯈꯤꯇꯪ ꯑꯞꯒ꯭ꯔꯦꯗ 25 ꯌꯧꯈ꯭ꯔꯗꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯑꯦ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕ ꯁꯦꯟꯁꯔꯒꯨꯝꯕꯗ ꯈꯔ ꯑꯞꯒ꯭ꯔꯦꯗ ꯂꯥꯛꯑꯦ ꯏꯌꯥꯝꯕꯁꯦ ꯊꯃꯣꯏ ꯀꯥꯏꯔꯛꯄ ꯑꯁ ꯊꯃꯣꯏꯗꯤ ꯀꯩꯅꯣꯅꯦ ꯍꯟꯖꯟꯅꯅꯤ ꯀꯥꯏꯔꯤꯁꯦ ꯀꯥꯏꯔꯦꯅ ꯁꯨꯄꯔ ꯒ꯭ꯂꯨꯅ ꯅꯞꯅꯦ ꯑꯃꯨꯛ ꯀꯅꯥꯅꯣ ꯊꯦꯡꯒꯥꯏꯔꯝꯅꯤ ꯑꯃꯨꯛ ꯇꯨꯅꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯅꯤꯅꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯅ ꯀꯥꯎꯔꯨꯔꯕ ꯑꯁ ꯐꯖꯕ ꯏꯁꯩꯅꯤꯀꯣ ꯐꯖꯕ ꯏꯁꯩꯅꯤ ꯐꯖꯕ ꯏꯁꯩꯅꯤ ꯃꯗꯨ ꯑꯩ ꯑꯆꯤꯛꯄꯗ ꯐꯝꯃꯤꯉꯩ ꯅꯤꯡꯁꯤꯡꯂꯛꯏ ꯆꯥꯅꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯎꯔꯛꯂꯤ ꯇꯠꯇꯅ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇꯅ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝꯗꯣ ꯆꯥꯅꯕꯤ ꯅꯍꯥꯛꯀꯤ
Urakhi matam amada ukhiva nongalakpa koraugi machekna yaibada hotna nauna ningthirabi fajarabi mai thongdo nangi mai thongdo fajaba isaini he yarona ngasi ai kaphandori tawrse adusuna Harakho amutang Iran se yazare sorry ai soigre ga bro jikan phone da military grade ta lai se kamai to adu yamna rugged oiba durable oiba haitare thadara su tara su kairo da ba yamna kanu haitare ne ko adumba phone haitare uire da ai uirunu karai dagi asmi ne sei sangnara kan sida kai kukai maya aiga manare haire lamni ai su matam amada kari ne tawursu fajabni he madugi seidana fajaba sidi kare haire mai walla haidana kanam nate sondana dum leiramne yakna leiramni aigisu matam amada hawaidagisu helabi ama adubu chakre thadok tunamadi adubu chakre thadok tunamadi nungsibabu mana khongoinaranglaga balaite thamoida nauhona maichakpiri thabal fara ahing kaya kapki aidi magi wakhalda laklaroi mabu ningsing laklaroi magi wakhalda hebayada fajadro aina sakpado nati ko isai do mayek tuni na hairise broge ya ima set oira mathak sida amu anowo awaba bire hairi yo aseng nani ko kari ima kari nadia si faruk ne khangi faruk sina ne karai de karmom de gino khangde sumom de kari gi sai je ai jalak kana yak su kai thamoi krak si kham balak ko ngam na ek da oro sen to sakta ban yak su bro A55 OnePlus Note CE5 karamuna page ai di OnePlus Note CE5 na pai hai ni yam ba gaming laptop se RTX 300 3000 plus se pai ba nongai gadra gaming magi specification to kari kari yaw noi chap chana ning sing bangam de just nang ning sing ga di hai ro like thomjin bane bro ha ha ai to ga da bane kari no du tobam thok pani ko bro se hojikan single oir bro couple oir bro asa ke single na te pura direct pure kai hai ni sana laibak manipur da nungdin da maira paidana thamai paidana torchlight paidana thira su phangaro koi ma sengba single sidi you should time pass intelligently md akbar Hussain thank you akbar I'm not wasting my time I am giving some what valuable things to my viewers I'm sharing my ideas which can help their decision making by on buying phones so I think it's a good for me and for them also makha amuk taraganu hairi as tigi na naisalaiye ai kanam saudi ko ai hawa haite sauba sai di sak thijan li pakhat le ai mane saur di sukatna khokatan to sak loi thijan mani kan dam ni sauru no nokhi dara aibu mahausagum awaba selotuna thamoida wadaba saduna mimangda lairi dara mamal buminoki
ꯂꯩꯔꯤꯗꯔ ꯑꯥꯔꯊ ꯄꯨꯟꯁꯤꯒꯤ ꯅꯣꯛꯈꯤꯗꯔ ꯑꯩꯕꯨ ꯃꯍꯧꯁꯥꯒꯨꯝ ꯂꯨꯋꯥꯡ ꯑꯊꯧꯕꯅ ꯍꯥꯏꯔꯛꯏ ꯏꯁꯩꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯇꯥꯕ ꯌꯥꯝ ꯄꯥꯝꯖꯅ ꯉꯪꯕ ꯏꯁꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯦꯛꯁꯨ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯅꯣꯛꯈꯤꯗꯔ ꯑꯩꯕꯨ ꯇꯧꯕꯁꯦꯀꯣ ꯃꯤꯅꯥ ꯄꯣꯈ꯭ꯔꯦꯜꯒꯤ ꯏꯁꯩ ꯑꯣꯏꯔꯝꯒꯅꯤ ꯊꯥꯗꯣꯏꯁꯅꯥ ꯀꯝꯕꯦꯛ ꯅꯗꯤꯌꯥ ꯍꯥꯏꯌꯦ ꯑꯩꯒ ꯃꯥꯟꯅꯍꯦꯕ꯭ꯔꯣ ꯍꯥꯏꯔꯤꯀꯣ ꯀꯩ ꯃꯇꯥꯡꯗꯅꯣ ꯃꯥꯟꯅꯩꯁꯦ ꯑꯣ ꯁꯤꯡꯒꯜꯒꯤ ꯃꯇꯥꯡꯗꯨꯗ ꯑꯌꯥꯝꯕ ꯆꯍꯤ ꯑꯅꯤ ꯊꯤꯕꯗ ꯀꯌꯥ ꯁꯨꯔꯒꯦ ꯑꯅꯤ ꯊꯤꯕꯗꯅꯦ ꯀꯩꯅꯣ ꯁꯨꯔꯀꯥꯟꯗ 14 ꯐꯥꯎꯗꯤ ꯑꯅꯤ ꯁꯨꯕꯗ ꯑꯩ ꯐꯖꯅ ꯈꯪꯍꯧꯋꯦ ꯍꯥꯏꯇꯥꯔꯦ 14 ꯁꯨꯕꯗꯩꯗꯤ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯆꯍꯤꯁꯦ 14ꯗ ꯑꯅꯤ ꯊꯤꯕꯤ 14ꯗ ꯂꯦꯞꯄ ꯂꯩꯊꯣꯛꯈ꯭ꯔꯦ ꯂꯦꯞꯄ ꯂꯩꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯤꯇ꯭ꯔꯪ ꯑꯗꯨꯃꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯂꯝꯕꯤꯁꯤꯗꯥꯏꯗ ꯀꯩꯅꯣꯒꯤꯅꯤꯅꯦ ꯍꯥꯃꯣꯝ ꯕꯔꯂꯤꯟꯒꯤꯀꯣ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯅꯣꯛꯇꯨꯅ ꯀꯞꯇꯨꯅꯅꯤ ꯅꯣꯛꯇꯨꯅ ꯅꯠꯇꯦ ꯃꯤꯅ ꯆꯠꯈ꯭ꯔ ꯀꯃꯥꯏꯅ ꯅꯣꯛꯑ ꯌꯦꯡꯗꯣꯏꯅꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯣꯂꯦꯟ ꯐꯖꯕ ꯏꯁꯩꯅꯤ ꯏꯁꯩꯁꯨ ꯃꯌꯥꯝ ꯑꯃ ꯁꯛꯅꯔꯤꯌꯦ ꯂꯥꯏꯛꯁꯨ ꯄꯠ ꯄꯠ ꯇꯧꯁꯜꯂꯣ ꯒꯥꯏꯁ ꯍꯥꯏꯔꯤ ꯃꯥꯅꯤ ꯂꯥꯏꯛꯁꯦ ꯄꯠ ꯄꯠ ꯇꯧꯁꯜꯂꯗꯤꯀꯣ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯏꯌꯥꯝꯕꯁꯦ ꯃꯨꯠ ꯈꯔ ꯈꯔꯥꯞ ꯑꯣꯏꯗꯧꯔꯦ ꯑꯗꯨꯒꯤꯅꯦ ꯔꯥꯁꯤ ꯂꯩꯕꯤ ꯃꯤꯌꯦꯡꯗꯣ ꯅꯪꯒꯤ ꯃꯗꯨꯅ ꯀꯅꯥꯗꯁꯨ ꯌꯦꯡꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯤ ꯁꯥꯕꯥꯁ ꯅꯩꯔꯦ ꯑꯗꯣ ꯑꯛꯕꯔ ꯂꯪꯒꯤꯁꯤꯔ ꯅꯣꯛꯁꯨ ꯇꯧꯕꯅꯤ ꯁꯣꯏꯕꯅꯤ ꯍꯥꯏ ꯑꯗꯨ ꯖꯦꯝꯁꯀꯤꯁꯨ ꯌꯥꯝ ꯅꯩꯔꯤ ꯑꯩ ꯄꯥꯗꯤ ꯄꯥꯔꯣꯏꯒꯦ ꯃꯌꯥꯝꯅ ꯎꯔꯔꯣꯏ ꯀꯃꯦꯟ ꯐꯖꯕ ꯑꯃ ꯏꯔꯦ ꯕ꯭ꯔꯣ ꯔꯟꯕꯤꯔꯁꯦ ꯃꯤꯒꯤ ꯏꯃꯥꯗ ꯏꯃꯥ ꯀꯧꯒꯅꯣ ꯍꯥꯏꯔꯗꯤ ꯈꯔ ꯇꯥꯊꯔꯛꯑꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃ ꯅꯪꯅ ꯆꯤꯟꯕꯥꯟꯗꯨꯅ ꯑꯩꯒꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯍꯥꯏꯅ ꯐꯖꯕ ꯏꯁꯩꯅꯤꯀꯣ ꯃꯗꯨ ꯑꯁ ꯑꯩ ꯏꯁꯩ ꯁꯛꯄꯁꯦꯀꯣ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯏꯇꯣꯝꯇꯒ ꯑꯗꯨꯝ ꯏꯁꯩꯒ ꯇꯥꯔꯒꯀꯣ ꯏꯁꯩ ꯊꯥꯔꯒ ꯐꯨꯜꯂ ꯂꯩꯈꯠꯂꯒ ꯃꯥꯅ ꯑꯗꯨꯝ ꯉꯁꯛꯑ ꯂꯩꯕ ꯃꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯑꯗꯨꯕꯨ ꯏꯁꯩꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯁꯛꯇꯣꯛꯄꯁꯤ ꯏꯀꯥꯏꯖꯩ ꯍꯧꯖꯤꯛ ꯈꯔ ꯁꯛꯈ꯭ꯔꯤꯗꯨꯁꯨ ꯑꯩ ꯂꯥꯏꯚꯁꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯀꯛꯊꯠꯈꯤꯗ꯭ꯔꯣꯝꯅꯤ ꯑꯞꯂꯣꯗꯀ ꯇꯧꯔꯛꯑꯔꯣꯏ ꯑꯩꯅ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯃꯤꯅ ꯊꯥꯔ ꯍꯌꯦꯡ ꯀꯔꯦꯝꯅꯔꯛꯇꯅ ꯅꯣꯛꯇꯅꯀꯣ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯉꯔꯣꯏ ꯃꯤ ꯑꯩꯗꯤ ꯁꯣꯝꯗ ꯐꯤ ꯇꯥꯍꯧꯔꯒ ꯍꯥꯏꯌꯦ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯩꯗꯒꯤ ꯑꯌꯨꯛꯀꯤ ꯉꯥꯀꯣꯔꯧꯅꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯌꯦꯡꯂꯒ ꯎꯔꯒ ꯄꯪꯅꯨꯡꯇ ꯅꯨꯡꯁꯤꯔꯦ ꯅꯪꯉꯣꯟꯗ ꯉꯥꯎꯖꯔꯦ ꯑꯍꯥ ꯇꯥꯝꯗ ꯆꯤꯡꯒꯤ ꯂꯝꯗꯝꯗꯨꯗ ꯇꯥꯍꯧꯏ ꯅꯪꯒꯤ ꯈꯣꯡꯒꯨꯜꯒꯤ ꯃꯃꯤ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯂꯩꯍꯧꯔꯦ ꯃꯥꯗꯤ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜꯗ ꯃꯌꯦꯛꯇꯨꯅꯤꯀꯣ ꯑꯩꯅ ꯏꯁꯩꯁꯦ ꯃꯌꯦꯛꯇ ꯐꯖꯃꯟꯕꯒꯤꯀꯣ ꯏꯁꯩꯗꯣ ꯅꯠꯇꯦ ꯅꯧꯕꯅ ꯃꯥꯏꯂꯞ ꯇꯝꯃꯣ ꯍꯥꯏꯔꯤꯌꯦ ꯃꯤ ꯀꯞꯄ ꯌꯥꯎꯅꯔꯦ ꯊꯥꯗꯣꯏꯁꯅꯥꯁꯨ ꯀꯞꯄꯦ ꯇꯦꯛꯁ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯁ ꯐꯣꯟꯒꯤ ꯋꯥꯔꯤ ꯇꯧꯁꯦ ꯃꯥꯅꯤ ꯇꯧꯁꯦ ꯃꯌꯥꯝꯒꯤ ꯗ꯭ꯔꯤꯝ ꯐꯣꯟꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯩ ꯅꯥꯎꯕꯅ ꯍꯪꯉꯤꯀꯣ ꯑꯝꯇ ꯈꯨꯝꯕꯤꯈ꯭ꯔꯣ ꯅꯥꯎꯕ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯔꯟꯕꯤꯔ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯏꯁꯩ ꯇꯥꯕꯁꯤ ꯄꯤ ꯇꯥꯔꯛꯏ ꯑꯁꯦꯡꯀꯤ ꯍꯥꯏ ꯑꯁ ꯑꯩꯗꯤꯀꯣ ꯍꯤꯟꯗꯤꯒꯤꯁꯨ ꯏꯁꯩ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯂꯩꯌꯦꯀꯣ ꯑꯩ ꯑꯗꯨꯝ ꯇꯥꯏ ꯃꯣꯏꯒꯤ ꯂꯤꯔꯤꯛꯁꯇꯨ ꯇꯥꯕꯅꯦꯀꯣ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯃꯃꯥꯡꯉꯩ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯦꯡꯈꯤꯕ ꯁꯤꯅꯦꯃꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩ ꯃꯃꯤꯡ ꯄꯜꯂꯀꯥꯟꯗ ꯑꯗꯨꯝ ꯑꯦꯒ꯭ꯔꯤ ꯇꯧꯔꯒꯗꯤ ꯍꯪꯉꯛꯄ꯭ꯔꯥ ꯂꯞ ꯁꯥꯏꯟꯗ ꯅꯝꯁꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯏꯃꯣꯖꯤ ꯊꯥꯖꯤꯜꯂꯛꯄ꯭ꯔꯥ ꯇꯧꯕꯤꯔꯛꯑꯣꯕꯀꯣ ꯃꯦꯔꯥ ꯅꯥꯝ ꯖꯣꯀꯔꯁꯦ ꯃꯦꯔꯥ ꯅꯥꯝ ꯖꯣꯀꯔꯁꯦ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯤ ꯊ꯭ꯔꯤ ꯏꯗꯤꯌꯠꯁꯨ ꯑꯗꯨꯝ ꯄꯥꯝꯖꯩꯀꯣ ꯑꯗꯣ ꯃꯦꯔꯥ ꯅꯥꯝ ꯖꯣꯀꯔꯁꯤꯗꯤ ꯍꯧꯖꯤꯛ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯌꯦꯡ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯃꯦꯔꯥ ꯅꯥꯝ ꯖꯣꯀꯔꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯦꯔꯥ ꯅꯥꯝ ꯖꯣꯀꯔꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯂꯩꯌꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ
ꯐꯤल्ꯝ ꯃꯦꯀꯔꯁꯤꯅꯀꯣ ꯔꯥꯏꯇꯔꯁꯤꯅ ꯇꯨꯡꯗ ꯍꯌꯦꯡꯋꯥꯏ ꯉꯁꯤꯗꯩꯅ ꯆꯍꯤ 10 ꯀꯨꯟꯒꯤ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯁꯪꯁꯥꯔꯁꯦ ꯁꯨꯃꯥꯏꯅ ꯁꯣꯁꯥꯏꯇꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯏꯈꯤꯕ ꯐꯤल्म ꯑꯃꯈꯛ ꯑꯣꯏ ꯂꯣꯟꯆ ꯇꯧꯕ ꯃꯇꯝꯗ ꯃꯇꯝꯗꯨꯒꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯄꯤꯄꯜꯁꯤꯡꯗꯨꯅꯅꯦ ꯌꯦꯡꯕ ꯍꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯕꯨ ꯑꯩꯈꯣꯏ ꯆꯠꯅꯗꯦ ꯈꯣꯠꯅꯗꯦ ꯁꯣꯁꯥꯏꯇꯤꯗ ꯑꯦꯛꯁꯦꯞ ꯇꯧꯗꯕꯒꯤ ꯁꯤꯅꯦꯃꯥꯁꯦ ꯐ꯭ꯂꯣꯞ ꯑꯣꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯀꯣꯟꯅꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯤꯂꯣꯟꯆ ꯇꯧꯕꯗ ꯁꯨꯄꯔ ꯍꯤꯠꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯏꯁꯩ ꯐꯖ ꯐꯖꯕ ꯌꯥꯝ ꯌꯥꯎꯏꯀꯣ ꯏꯁꯩ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯂꯩꯌꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯁꯛꯄ ꯌꯥꯝꯁꯨ ꯇꯥꯕꯀꯣ जीना यहाँ मरना यहाँ इसके सिवा जाना कहाँ जीना यहाँ मरना यहाँ इसके सिवा जाना कहाँ जब आंसू में होंगे वही होंगे जहाँ ꯐꯖꯕ ꯏꯁꯩꯅꯤꯀꯣ ꯑꯁ ꯑꯩ ꯅꯤꯡꯁꯤꯡꯕꯗ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯤꯗ ꯌꯦꯡꯅꯤꯡꯉꯛꯄ ꯐꯥꯎꯒꯠꯂꯦ ꯖꯦꯁꯅ ꯄꯥꯜꯂꯨꯕꯅ ꯑꯁ ꯐꯖꯕ ꯏꯁꯩꯅꯤꯀꯣ ꯄꯥꯜꯂꯨꯕꯅ ꯊꯃꯣꯏ ꯑꯃ ꯈꯪꯂꯨꯕꯅꯤ ꯅꯨꯡꯁꯤꯕ ꯄꯥꯜꯂꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯁꯦ ꯀꯔꯝ ꯍꯥꯏꯅ ꯅꯨꯡꯁꯤꯔꯨ ꯍꯦꯜꯂꯣ ꯕ꯭ꯔꯣꯒꯤ ꯃꯨꯠꯇ ꯑꯥꯏ ꯑꯣ ꯑꯦꯁꯁꯦ ꯃꯣꯠꯇꯗꯤ ꯑꯥꯏ ꯑꯣ ꯑꯦꯁꯀ ꯑꯦꯟꯗ꯭ꯔꯣꯏꯗꯀꯁꯦ ꯈꯜꯂꯣ ꯍꯥꯏꯔꯗꯤ ꯀꯔꯝꯕꯅ ꯈꯟꯒꯅꯤ ꯕ꯭ꯔꯣ ꯀꯩꯅꯣ ꯑꯃꯈꯛ ꯀꯣꯏꯁꯟ ꯑꯃꯈꯛꯅꯤ ꯂꯨꯋꯥꯡꯒꯤꯁꯦ ꯌꯥꯝ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯒꯤ ꯐꯥꯏꯜ ꯗꯥꯇꯥ ꯑꯗꯩꯗꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯅꯤꯡꯕꯒꯤ ꯈꯜꯂꯒꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯥꯏ ꯑꯣ ꯑꯦꯁ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯤ ꯑꯅꯧ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯗꯩꯗꯤ ꯀꯩꯀꯩ ꯃꯌꯥꯝ ꯐꯤꯆꯔꯁ ꯃꯌꯥꯝꯁꯦ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯅꯤꯁꯦ ꯆꯃꯝꯅꯩ ꯍꯥꯏꯇꯥꯔꯦ ꯁꯨꯛꯀꯦꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯁꯨꯛꯀꯦꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯇꯥꯏꯕꯪ ꯂꯤꯁꯤꯡ ꯂꯤꯁꯤꯡꯂꯛꯇꯩ ꯑꯣꯏꯗꯦ ꯎꯗꯦ ꯅꯪꯒꯨꯝꯕ ꯑꯃ ꯌꯦꯡꯂꯨꯔꯤꯕ ꯃꯤꯠꯁꯤꯅ ꯄꯜ ꯀꯥꯎꯈ꯭ꯔꯦ ꯂꯤꯔꯤꯛꯁꯇꯨꯗꯤ ꯈꯪꯗ꯭ꯔꯦ ओमा ओमा ओ अस याम फजल इसेनी तू कितनी अच्छी है तू कितनी भोली है प्यारी प्यारी है ओ माँ ओ माँ ओ माँ ओ माँ तू जो दुनिया काउखरेने लिरिक्स से निंजिंग ngamdre ꯃꯤꯇꯪ ꯂꯤꯔꯤꯛꯁꯇꯣ ꯐꯥꯔꯒꯗꯤ ꯑꯝꯇꯪ ꯐꯖꯅ ꯑꯝꯇ ꯏꯔꯛꯎꯅꯦ ꯁꯥꯡꯅ ꯇꯕ ꯏꯁꯩꯅꯤ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯅ ꯏꯪꯂꯛꯄ ꯃꯤꯠꯌꯦꯡꯗꯣ ꯇꯧꯕ ꯏꯁꯩꯗꯣ ꯑꯃ ꯁꯛꯇꯣꯛꯆꯩ ꯀꯔꯤ ꯏꯀꯥꯏꯅ ꯏꯪꯂꯛꯄ ꯃꯤꯠꯌꯦꯡꯅ ꯂꯒꯥꯎꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯄꯨꯟꯁꯤꯒꯤ ꯉꯁꯤꯐꯥꯎ ꯂꯒꯥꯎ ꯊꯥꯗ꯭ꯔꯤ ꯊ꯭ꯔꯤ ꯏꯗꯤꯌꯠꯁꯦ ꯑꯁ ꯊ꯭ꯔꯤ ꯏꯗꯤꯌꯠꯁꯦ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤꯀꯣ ꯐꯤल्मꯅꯤ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯀꯟꯁꯦꯞꯁꯦ ꯍꯥꯏꯇꯥꯔꯦ ꯋꯦ ꯑꯣꯐ ꯊꯤꯡꯀꯤꯡꯁꯦ ꯃꯁꯤ ꯀꯩ ꯍꯥꯏꯅꯤ ꯗꯥꯏꯚꯔꯠ ꯇꯧꯕ ꯉꯝꯕ ꯆꯦꯟꯖ ꯇꯧꯕ ꯉꯝꯕ ꯁꯤꯅꯦꯃꯥ ꯈꯔꯈꯛ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯅꯤ ꯊ꯭ꯔꯤ ꯏꯗꯤꯌꯠꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯎꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟ ꯑꯣꯐ ꯚ꯭ꯌꯨꯁꯦ ꯉꯁꯤꯐꯥꯎꯗ ꯍꯣꯡꯍꯟꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤꯇ꯭ꯔꯪ ꯅꯪ ꯏꯁꯩ ꯀꯩ ꯍꯥꯏꯅꯤ ꯎꯔꯕ ꯇꯥꯔꯥꯒꯨꯝ ꯉꯥꯆꯤꯜꯒꯨꯝ
ꯃꯥꯡꯈꯤꯕꯤ ꯂꯦꯡꯗ꯭ꯔ ꯄꯥꯃꯦꯜꯒꯨꯝ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯤ ꯀꯥꯏꯅꯔꯒ ꯅꯣꯛꯄ ꯉꯝꯕꯤ ꯇꯣꯛꯑꯒꯦ ꯁꯦꯠ ꯁꯨꯝ ꯑꯣꯏꯔꯒꯦꯔꯣ ꯀꯩꯗꯧꯔꯨꯅꯤ ꯄꯥꯕꯨꯡ ꯇꯤꯖꯦꯟꯗ꯭ꯔꯒꯤ ꯐꯖꯕ ꯏꯁꯩ ꯑꯃ ꯅꯨꯖꯀꯅꯥꯒꯤ ꯆꯤꯡꯂꯧꯅꯣ ꯆꯤꯡꯂꯧꯅꯣ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯂꯦ ꯅꯨꯡꯉꯣꯜꯂꯦ ꯇꯥꯕꯗꯤ ꯊꯃꯣꯏꯗ ꯄꯥꯜꯂꯦ ꯋꯨꯃꯦꯟ ꯆꯤꯠ ꯁꯦꯡꯁꯨꯗ ꯁꯤ ꯁꯦꯝꯁꯪ ꯇꯧꯕꯗꯣ ꯃꯇꯦꯛ ꯑꯃ ꯉꯁꯤ ꯑꯩꯗꯤ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯗꯤ चाहूं भी तो मैं कैसे कहूँ सारी जो बात दिल कहता है लहर सपनों की कैसे गिनूं दरिया है कह रही है धड़कन ꯀꯩꯅꯣꯒꯤ ꯕꯔꯐꯤ ꯐꯤल्मꯒꯤ फिर ले आया दिल मजबूर क्या कीजिए रहना दूर क्या कीजिए दिल कह रहा उसे कर भी आओ वो जो अधूरा ꯅꯦꯠꯁꯦ ꯑꯃꯨꯛ ꯍꯧꯔꯦꯅ ꯏꯔꯝꯃꯤꯀꯣ ꯆꯞꯄꯦ ꯔꯤꯌꯦꯜꯃꯤ 15X ꯐꯕ꯭ꯔꯥ ꯐꯣꯟ ꯑꯣꯏꯕ꯭ꯔꯥ ꯀꯦꯁꯦꯠ ꯆꯞꯄꯦ ꯍꯥꯏꯔꯤꯌꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯗ꯭ꯔꯦ ꯃꯇꯠ ꯃꯇꯠ ꯅꯦꯠꯁꯦ ꯌꯥꯔꯨꯗ꯭ꯔꯦ ꯃꯌꯥꯝ ꯑꯃꯨꯛꯄꯨꯗꯤ ꯌꯥꯔꯛꯑꯦ ꯑꯗꯣ ꯑꯩ ꯂꯥꯏꯚꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯂꯣꯏꯁꯤꯟꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯃꯨꯛ ꯀꯛꯊꯠꯂꯒ ꯑꯃꯨꯛ ꯍꯧꯛꯇꯤ ꯍꯧꯔꯛꯄꯅ ꯐꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ
ꯑꯦꯔꯔ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯌꯥꯝ ꯊꯦꯡꯅ